mayambu ahanbamaktada Manipuri wari yumjauna mayambu amaka hana punemjari ngasisu aikoina tabada yamna tu sunglaba wari ama mayamgi mafamda khudol tamjake haidana puduna laksari wari asi lithokjarapa matamda soiki langkhiba yaurabasu mayamna pukchal chauna ngapiyu haidana haijari wari asi hingliba natraga laikhidraba kanagumba amataga mari lenana ijaba wari nasadi bhabna saduna ijaraba adugumlaba wari amakhakni channel asibu mapung phanba matamda adomodomna like amadi subscribe share to biro mohaduna jari phare mayam adudi wari asi haunaba tawjaraklagi wari asigi maming amaiba ahalcha numit ado nongsu khara mangi chingkhong singya thangba saruk asi nong tarakadabagi mami uduna pumam hekta mamduna lai misi mina thokpa numit nago sili numit ado akiba phangna yamna kiba haibadoi rami Gopal amadi Raju singthak thangba saruk aduda ku sanbada sangdaba yadraba wase khara yalusu wa mapum khara su yalaklo haidana khulgi ahlaman singna thagalakpani Gopalna as ita khulgi ahlaman singa sisu makhoina karaklaga kok yanba yabasida ibani khakta da hekta tatai oina tai Rajuna hoini ta ai chunga sai makhaidagi khaliboni kaigino khangdi ahalaman singa se pura berani ko Gopalna hoini yung siriba khusi asinaga ngasigi numit asi ngasai ayukti nungsa kaksi yamna hekta yakna thoklambani adubu seba tawdugi tawraklaba matam asida nong asi pungkhan khanjinduna nong asi pungmam hekta mamduna chingkhong chingla thangba saruk asi loin hekta mamsilakle haibawani Rajuna yaresi wathi dongang lagumsi isasi khirum iki gibagum tawi chingthak thangba saruk asinaga khara sukpani iwathi do ngangagumsi yandubudo khara yalu haidana Gopalna wado makuta pariba thangjawuduna chop haidana khara yanthaba horakli wa mayanga dabalo silaklaba matamni Rajuna ita kaigino khangdi ngasigi numit asi haifam khangdana pungki da kiba ama phawi Gopalna nangdana teda aishuni isasi kaigino khangdi tungmang thangba saruk asida mi madum lepaga leibagumna adum tawi handak marak asi laigi lai phawdasu umang lai harauba matamda kaino handak asi khulgi miyoi singa si awana taw haibalai khul asi kaigumba kharadi thoklagani haidana lai phawadu da phawkhibani ado chapchan hek thoklak labra khangdri mamang thakki matamdasu lai harauba loiraba matungda khul asi kaino tholak tanaba yamna tawkhibani asumna wari saduna lairingai matam aduda babu karakli babuna hai wa yali bani haiduna tawribado kumpuduna lairaga haibro asomdana thabak tawgadogi ngai hore aduga nabani na karino tande mande tawribado Gopalsu mama losilakadore si matek si katang yalaga dum yarani da losilaklo sumda ngaiduna lehore laikai gi halaman sing nabani na tawriba thabak ado maduna mapung oina ngai horibani asi hairaga Gopal mahaksu masado wado khara tupnaba yali babu sodu makumkhre Rajuna wari makha tarai ita kaigino khangdi sasi yamnaki thawri yalaga sibana goisili aduga siriba nupi masasi su khangdi hana mamang thakta gi horaga ngauri phairi tawduna lakpa nupi masa amani masilda su sidringai matamda ai budi sigadaba kuidrabani thawri yalaga sigadabani thawri kongoi piraklo haidana masilda yamna solami hai Gopalna imana tamba matamda adumna paw khara sudaki asingba maki sirabani na ai khuisu mathau mangam singa si pangthokpa tabani natra hoi adu budi sumba aduda nahan makai seba tawba yorakpa singa dudi ngasi gi asigumna isada gi tujungbai phawbasidi isada mata thengna khidrida thengsu thengnarakri kaigino khangdi ngasi gi numisimadi sasi ikidaki ngasai mahaki phibamado mamit manadu su tarau pangi thonggal gi get aduda thori yalaga sirambado mayada gi su I kharatai makhong adu su pungwang wangna thangatpa nati kap amamuki changni maduda bu matau karamna siribano haibasini Itau Gopal ai khanba matamde sasi
ꯈꯟꯐꯝꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯃꯗꯨꯗ ꯆꯤꯡꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯎꯆꯤ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈꯤꯕꯒꯤ ꯎꯅꯥ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯂꯥꯡꯕ ꯃꯈꯣꯜ ꯇꯥꯔꯛꯂꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯥꯖꯨꯗꯤ ꯉꯁꯥꯏ ꯃꯈꯩꯗꯒꯤ ꯃꯁꯥꯗ ꯀꯤꯅꯒ ꯂꯩꯔꯤ ꯒꯣꯄꯥꯜꯒꯤ ꯃꯁꯥꯗ ꯏꯃꯥ ꯍꯥꯏꯗꯨꯅ ꯇꯞ ꯂꯥꯎꯅ ꯍꯦꯛꯇ ꯅꯞꯁꯤꯜꯂꯤ ꯒꯣꯄꯥꯜꯁꯨ ꯃꯁꯥꯗ ꯀꯤꯅ ꯂꯩꯕꯒ ꯔꯥꯖꯨꯅ ꯑꯗꯨꯝ ꯍꯦꯛ ꯇꯧꯔꯛꯄ ꯃꯇꯝ ꯃꯗꯨꯗ ꯆꯠꯊꯣ ꯍꯩꯅꯗꯦ ꯑꯝꯇ ꯉꯁꯥꯏꯗꯒꯤ ꯏꯁꯥꯅꯒ ꯀꯤꯅ ꯂꯩꯔꯦ ꯎꯆꯤ ꯑꯃꯈꯛ ꯆꯦꯟꯕ ꯃꯇꯝ ꯑꯗꯨꯗ ꯑꯗꯨꯛ ꯌꯥꯝꯅ ꯀꯤꯔꯕꯗꯤ 이보 ꯅꯪꯀꯣ ꯔꯥꯖꯨꯅ ꯍꯥꯏꯅ ꯅꯪꯁꯨ ꯀꯤꯔꯤꯗꯨꯗꯤ ꯈꯪꯗꯦ ꯏꯇꯥꯎ ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯔꯦ ꯂꯥꯎꯁꯦ ꯋꯥꯁꯦ ꯐꯖꯅ ꯃꯁꯥ ꯃꯔꯦꯡꯁꯤꯡ ꯑꯁꯤ ꯍꯤꯗꯣꯛꯇꯨꯅ ꯃꯈꯥ ꯇꯥꯅ ꯀꯨꯝꯊꯔꯁꯤ ꯁꯤꯗ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯕꯁꯤ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄ ꯃꯇꯝꯅꯒ ꯑꯣꯏꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯔꯥꯖꯨꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯕꯥꯅꯤ ꯆꯪꯗꯨꯅ ꯋꯥꯗꯣ ꯃꯁꯥ ꯃꯔꯦꯡꯁꯤꯡ ꯑꯗꯨ ꯍꯤꯗꯣꯛꯂꯤ ꯑꯁꯨꯝꯅ ꯍꯤꯗꯣꯛꯇꯨꯅ ꯂꯩꯔꯤꯉꯩ ꯋꯥꯗꯣ ꯄꯥꯏꯗꯨꯅ ꯃꯈꯥ ꯇꯥꯅ ꯁꯤꯡꯊꯅꯅꯕ ꯃꯕꯥꯅꯤ ꯀꯨꯝꯊꯕ ꯍꯧꯔꯛꯂꯤ ꯃꯊꯛ ꯊꯪꯕ ꯁꯤꯡꯊꯛ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯨꯝꯅ ꯁꯅꯤꯜ ꯈꯔ ꯐꯪꯏ ꯔꯥꯖꯨꯁꯨ ꯃꯁꯥꯗꯣ ꯁꯤꯡꯊꯛ ꯊꯪꯕ ꯑꯗꯣꯝꯗ ꯃꯁꯥꯗꯣ ꯈꯪꯌꯦꯡ ꯌꯦꯡꯅꯤꯡꯕ ꯍꯥꯏꯕꯗꯣ ꯐꯥꯎꯔꯛꯂꯤ ꯔꯥꯖꯨꯅ ꯀꯅꯥꯅꯣꯗ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯃꯊꯛꯀꯤ ꯊꯪꯕ ꯃꯊꯛ ꯏꯊꯪ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯨꯝꯅ ꯑꯩꯒꯤ ꯏꯁꯥꯗ ꯈꯪꯌꯦꯡ ꯌꯦꯡꯅꯤꯡꯕ ꯐꯥꯎꯔꯛꯂꯤꯕꯁꯤ ꯍꯥꯏꯗꯅ ꯔꯥꯖꯨꯁꯨ ꯃꯁꯥꯗꯣ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯃꯁꯥꯗꯣ ꯒꯣꯄꯥꯜꯗ ꯍꯥꯏꯕꯗꯧꯗ ꯃꯃꯥꯏꯗꯣ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯂꯩꯈꯠꯂꯛꯇꯨꯅ ꯌꯦꯡꯂꯛꯏ ꯑꯗꯨꯝꯅ ꯌꯦꯡꯕ ꯃꯇꯝ ꯑꯗꯨꯗ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯅꯨꯄꯤ ꯑꯃꯒꯤ ꯁꯕꯥꯟꯗ ꯃꯨꯁꯤꯟ ꯃꯨꯕ ꯃꯈꯩ ꯆꯞ ꯇꯤꯡꯗꯨꯅ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯃꯃꯤꯠ ꯃꯅꯥꯗꯨꯁꯨ ꯉꯥꯡꯁꯪ ꯉꯥꯡꯕꯒꯨꯝꯅ ꯃꯁꯝ ꯃꯅꯥꯗꯨ ꯏꯐꯥ ꯐꯥꯗꯨꯅ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯔꯥꯖꯨ ꯃꯁꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯃꯀꯣꯛꯇꯒꯤꯅ ꯃꯈꯣꯡ ꯐꯥꯎꯕꯗꯣ ꯇꯨ ꯁꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯒꯣꯄꯥꯜꯗ ꯃꯃꯥꯏꯗꯣ ꯂꯩꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯔꯥꯖꯨꯅ ꯏꯇꯥꯎ ꯑꯥꯗꯩꯁꯦ ꯑꯝꯇ ꯍꯥꯏꯔꯒ ꯔꯥꯖꯨꯁꯨ ꯒꯣꯄꯥꯜꯗ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯇꯨꯅ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯃꯃꯥꯏ ꯑꯗꯣ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯂꯩꯈꯠꯂꯛꯏ ꯍꯟꯗꯛꯃꯨꯛꯇꯤ ꯌꯦꯡꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯂꯩꯔꯝꯗꯦ ꯔꯥꯖꯨꯁꯨ ꯃꯁꯥꯗꯨ ꯉꯛꯉꯛꯂꯦ ꯍꯧꯖꯤꯛꯋꯥꯏꯗ ꯁꯤꯗ ꯂꯦꯞꯄꯒ ꯂꯩꯔꯝꯕꯅꯤ ꯑꯗꯨꯒ ꯀꯗꯥꯏ ꯇꯥꯅ ꯍꯥꯏꯔꯒ ꯔꯥꯖꯨꯁꯨ ꯅꯥꯛ ꯌꯦꯛ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯂꯩꯗꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯕꯗꯤ ꯎꯔꯝꯗꯦ ꯒꯣꯄꯥꯜꯅ ꯀꯔꯤꯅꯣ ꯅꯠꯇꯦ ꯍꯧꯖꯤꯛꯋꯥꯏꯗ ꯅꯪꯕꯨ ꯑꯁꯤꯗ ꯍꯥꯏꯔꯒ ꯑꯩꯕꯨ ꯈꯨꯇꯣꯝꯕꯤ ꯊꯤꯟꯗꯨꯅ ꯌꯦꯡꯍꯟꯈꯤꯕ ꯇꯥꯏꯅꯦ ꯀꯗꯥꯏꯗ ꯂꯩꯔꯒꯦ ꯒꯣꯄꯥꯜꯁꯨ ꯃꯁꯥꯗꯨ ꯉꯛꯉꯛꯂꯤ ꯔꯥꯖꯨꯅ ꯏꯇꯥꯎ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯤ ꯁꯤꯗꯩꯁꯤꯗ ꯃꯨꯁꯤꯟ ꯃꯨꯅ ꯅꯨꯄꯤ ꯑꯃꯒꯤ ꯁꯕꯥꯟꯗ ꯆꯞ ꯇꯤꯡꯗꯨꯅ ꯂꯦꯞꯄꯒ ꯂꯩꯔꯝꯕꯅꯤ ꯑꯗꯣ ꯑꯩꯅ ꯑꯃꯨꯛ ꯅꯉꯣꯟꯗ ꯌꯦꯡꯂꯒ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤ ꯒꯣꯄꯥꯜꯅ ꯃꯁꯥꯗꯨ ꯁꯥꯎꯔꯛꯏ ꯌꯥꯔꯦꯁꯦ ꯉꯁꯥꯏꯗꯒꯤ ꯋꯥꯊꯤ ꯋꯥꯔꯦꯝ ꯁꯨꯝ ꯉꯥꯡꯉꯒ ꯂꯩ ꯈꯔꯅꯒ ꯀꯤꯕꯅꯦ ꯅꯣꯡ ꯑꯁꯤꯁꯨ ꯇꯥꯔꯛꯀꯗꯧꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯂꯥꯛꯑꯣ ꯋꯥꯁꯦ ꯈꯔ ꯊꯨꯅ ꯄꯥꯏꯔꯒ ꯆꯤꯡꯊꯁꯤ ꯂꯥꯛꯑꯣ ꯔꯥꯖꯨꯁꯨ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯇꯨꯅ ꯋꯥꯗꯣ ꯄꯥꯏꯔꯤ ꯑꯗꯨꯒ ꯃꯇꯣꯜ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗꯣ ꯃꯕꯥꯅꯤ ꯄꯥꯏꯗꯨꯅ ꯆꯤꯡꯊꯔꯛꯂꯤ ꯁꯨꯃꯥꯡ ꯇꯝꯅ ꯄꯣꯔꯛꯂꯤ ꯌꯥꯏꯐꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯈꯪꯉꯦꯝꯐꯝ ꯃꯄꯥꯗꯨꯗ ꯐꯤ ꯑꯉꯧꯕ ꯑꯃꯅ ꯀꯨꯞꯄꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯃꯕꯥꯅꯤꯁꯤ ꯉꯥꯏꯗꯨꯅ ꯂꯩ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ ꯋꯥ ꯑꯃ ꯌꯥꯟꯕꯗ ꯑꯗꯨꯛ ꯌꯥꯝꯅ ꯀꯨꯏꯔꯕꯗꯤ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗꯤ ꯅꯍꯥꯟ ꯑꯩꯈꯣꯏꯅ ꯈꯔ ꯃꯥꯡꯖꯤꯜ ꯊꯥꯗꯨꯅ ꯂꯣꯏꯁꯤꯟꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯗꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯃꯇꯧ ꯀꯔꯝꯅ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯥꯡꯖꯤꯜ ꯊꯥꯅ ꯂꯣꯏꯒꯗꯧꯔꯤꯕꯅꯣ ꯑꯩꯈꯣꯏꯅ ꯇꯥꯛꯂꯛꯄꯁꯤꯡ ꯑꯗꯨ ꯅꯈꯣꯏꯅ ꯁꯠ ꯃꯤꯀꯨꯞ ꯐꯥꯗꯅ ꯇꯧꯒꯗꯕꯅꯤ ꯌꯥꯔꯦ ꯋꯥꯗꯨ ꯄꯨꯔꯛꯂꯣ ꯅꯣꯡ ꯑꯁꯤꯁꯨ ꯃꯇꯥ ꯑꯃ ꯏꯇꯧ ꯇꯧꯔꯛꯂꯤ ꯉꯁꯥꯏ ꯃꯈꯩꯗꯤ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯃꯃꯥꯡ ꯊꯛꯀꯤ ꯃꯇꯝꯗꯗꯤ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯨꯡꯏ ꯑꯗꯨꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯅꯣꯡꯒꯤ ꯑꯋꯥꯕꯁꯤ ꯍꯦꯛꯇ ꯃꯥꯌꯣꯛꯅꯕ ꯃꯈꯩ ꯅꯣꯡꯖꯨ ꯊꯥꯒꯤ ꯃꯇꯝ ꯑꯣꯏꯔꯕꯁꯨ ꯏꯁꯤꯡꯅ ꯈꯔꯈꯛ ꯀꯪꯗꯨꯅ ꯅꯨꯡꯁꯥꯁꯤ ꯌꯥꯛꯅ ꯍꯦꯛꯇ ꯁꯥꯟꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯌꯥꯝꯅ ꯇꯥꯏꯑꯣꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯏꯕꯨꯡꯉꯣ ꯒꯣꯄꯥꯜ ꯔꯥꯖꯨ ꯋꯥꯗꯨ ꯄꯨꯔꯛꯂꯣ ꯁꯤꯗꯩꯁꯤꯗ ꯀꯨ ꯑꯁꯤꯒꯤ ꯅꯥꯞ ꯑꯁꯤ ꯌꯦꯡꯗꯨꯅ ꯀꯛꯊꯠꯂꯁꯤ ꯍꯥꯏꯗꯅ ꯋꯥ ꯑꯗꯨ ꯄꯨꯔꯛꯂꯤ ꯑꯗꯨꯒ ꯁꯥꯗꯨꯅ ꯊꯝꯂꯤꯕ ꯀꯨ ꯑꯗꯨꯒꯤ ꯅꯥꯞ ꯑꯗꯨ ꯃꯗꯨ ꯀꯛꯊꯠꯂꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯥꯗꯨꯗ ꯆꯜꯂꯤꯕ ꯐꯩꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯃꯗꯨꯒꯤ ꯌꯨꯡꯅ ꯋꯥꯁꯤꯡ ꯑꯗꯨ ꯈꯥꯏꯗꯣꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗꯁꯨ ꯈꯔ ꯀꯣꯟꯇꯛꯅ ꯇꯧꯗꯨꯅ
ꯋꯥꯗꯨꯅ ꯄꯌꯥ ꯁꯤꯔꯒ ꯐꯖꯅ ꯃꯑꯣꯡ ꯇꯥꯅ ꯀꯨ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯌꯥꯝꯅ ꯐꯖꯅ ꯁꯦꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯨ ꯑꯗꯨ ꯁꯦꯝꯕ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯀꯨ ꯃꯅꯨꯡ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯤ꯫ ꯔꯥꯖꯨꯗꯤ ꯉꯁꯥꯏ ꯎꯈꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨ ꯈꯤꯇꯪꯗꯤ ꯍꯩꯅꯗꯦ꯫ ꯑꯁꯤꯕ ꯃꯁꯥꯗꯨ ꯃꯨꯟꯅ ꯑꯗꯨꯃꯛ ꯌꯦꯡꯉꯤ꯫ ꯑꯁꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯔꯥꯖꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯀꯔꯤ ꯀꯔꯤꯅꯣ ꯉꯁꯥꯏ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯎꯈꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯈꯟꯕ ꯍꯧꯔꯛꯂꯦ꯫ ꯔꯥꯖꯨꯅ "ꯑꯩꯕꯨ ꯉꯁꯥꯏ ꯎꯈꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯑꯁꯦꯡꯕꯃꯛꯀꯤꯔꯥ? ꯑꯃꯨꯛ ꯌꯦꯡꯊꯣꯛꯄ ꯃꯇꯝꯗꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ꯫ ꯏꯇꯥꯎ ꯒꯣꯄꯥꯜꯅ ꯌꯦꯡꯕꯗꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯄꯥ, ꯁꯤꯔꯤꯕ ꯌꯥꯏꯐ ꯑꯁꯤꯒꯤ ꯃꯈꯣꯏꯒꯤ ꯃꯄꯥ ꯆꯞ ꯆꯥꯅꯁꯨ ꯍꯦꯛ ꯑꯣꯏꯁꯤꯜꯂꯤ꯫ ꯃꯈꯣꯏꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯇꯅꯒ ꯑꯣꯏꯁꯤꯜꯂꯤ꯫ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯇꯝꯅ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯨꯔꯕ ꯃꯇꯨꯡ ꯅꯥꯛꯌꯦꯛꯁꯤꯡ ꯑꯗꯨꯗ ꯂꯣꯏꯅ ꯑꯀꯣꯏꯕꯗꯨꯗ ꯔꯥꯖꯨꯗꯨ ꯃꯁꯥꯗꯨ ꯀꯤꯅ ꯌꯦꯡꯉꯤ꯫ ꯔꯥꯖꯨꯅ ꯌꯦꯡꯅ ꯃꯍꯥꯛꯁꯨ ꯑꯁꯤꯅ ꯂꯩꯔꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯂꯩꯔꯤꯕ ꯌꯥꯏꯐ ꯑꯗꯨꯗ ꯑꯃꯨꯛ ꯃꯤꯠꯆꯥꯟꯅꯗꯨꯅ ꯌꯦꯡꯊꯔꯨꯔꯦ꯫ ꯑꯁꯨꯝꯅ ꯌꯦꯡꯊꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯑꯁꯤꯕ ꯑꯣꯏꯅ ꯂꯩꯔꯤꯕ ꯌꯥꯏꯐ ꯑꯗꯨꯒꯤ ꯃꯃꯤꯠ ꯑꯗꯨ ꯔꯥꯖꯨ ꯇꯝꯅ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯛꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯈꯥꯅ ꯌꯦꯡꯂꯛꯏ꯫ ꯑꯁꯨꯝꯅ ꯌꯦꯡꯂꯝꯕꯗꯨꯗ ꯔꯥꯖꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯒꯣꯄꯥꯜ ꯑꯗꯨꯗ ꯈꯪꯖꯣꯡ ꯆꯣꯡꯁꯤꯜꯂꯤ꯫ ꯒꯣꯄꯥꯜꯅ "ꯀꯩꯅꯣ ꯔꯥꯖꯨ, ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃ ꯅꯪ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏꯗ." ꯔꯥꯖꯨꯅ "ꯏꯇꯥꯎ, ꯑꯩ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤ ꯏꯁꯥꯁꯤ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯔꯒ ꯏꯁꯥꯁꯤ ꯑꯀꯤ ꯇꯨꯖꯨꯡꯕ ꯌꯥꯝꯅ ꯐꯥꯎꯏ꯫ ꯃꯪꯀꯨꯝꯕꯁꯦ ꯑꯩ ꯆꯠꯂꯒꯨꯝꯁꯤꯔꯥ ꯈꯪꯗꯦ꯫ ꯑꯩ ꯂꯩꯍꯧꯅꯤꯡꯉꯤ꯫ ꯏꯁꯥꯁꯤ ꯏꯀꯤꯗ ꯀꯤꯔꯛꯂꯦ." ꯍꯥꯏ ꯌꯥꯔꯣꯏ. ꯑꯩ ꯏꯊꯟꯇ ꯈꯛꯇ ꯀꯨꯝꯕꯗ ꯅꯨꯡꯉꯥꯏꯇꯦ. ꯑꯇꯩ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯄꯨꯡꯌꯥꯝ ꯌꯥꯝꯗꯦ. ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯅꯈꯤꯕ ꯃꯌꯥꯝ ꯑꯃꯅ ꯑꯌꯥꯝꯕ ꯑꯣꯏꯅ ꯇꯧꯏ꯫ ꯑꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒ ꯅꯍꯥ ꯈꯔ ꯑꯃꯒ ꯏꯕꯥꯅꯤꯁꯨ ꯄꯨꯂꯞ ꯌꯥꯎꯗꯨꯅ ꯑꯩꯈꯣꯏ 14-15ꯗꯤ ꯁꯨꯒꯗꯧꯔꯤꯕꯅꯤ. ꯍꯥꯟꯅꯗꯤ ꯂꯩꯀꯥꯏꯒꯤ ꯃꯪꯒꯤ ꯁꯦꯕꯥ ꯇꯧꯕ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯤ 10-30ꯃꯨꯛꯇꯤ ꯑꯗꯨꯃꯛ ꯇꯧꯕꯅꯤ. ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯃꯤꯁꯨ ꯀꯌꯥ ꯊꯣꯏꯅ ꯌꯥꯝꯕ ꯑꯣꯏꯗꯦ. ꯑꯗꯨꯅ ꯏꯕꯥꯅꯤ ꯌꯥꯎꯔꯨꯁꯤ. ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯀꯅꯥꯅ ꯈꯪꯕ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯆꯪꯕꯤꯔꯛꯇ꯭ꯔꯗꯤ." ꯔꯥꯖꯨꯁꯨ ꯒꯣꯄꯥꯜꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯌꯥꯔꯦ꯫ ꯑꯁꯨꯝ ꯇꯧꯗꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯇꯧꯔꯝꯗꯕꯗꯨꯗ ꯒꯣꯄꯥꯜ ꯃꯁꯥꯗꯨ ꯏꯉꯛ-ꯉꯛꯇꯨꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯒꯣꯄꯥꯜꯅ ꯍꯟꯗꯛꯃꯨꯛꯇꯤ ꯌꯦꯡꯊꯔꯛꯄꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯗꯤ ꯇꯧꯔꯝꯗ꯭ꯔꯦ꯫ ꯑꯩ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏꯗ. ꯏꯁꯥꯁꯤ ꯃꯪ ꯀꯨꯝꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕꯁꯤꯁꯨ ꯊꯋꯥꯏ ꯀꯌꯥ ꯂꯨꯝꯕ ꯑꯣꯏꯗꯦ." ꯑꯁꯨꯝ ꯇꯧꯗꯅ ꯁꯦꯕꯥ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯩꯀꯥꯏꯒꯤ ꯃꯪꯐꯝ ꯇꯥꯅ ꯄꯨꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯛꯂꯕ ꯃꯇꯝꯅꯤ꯫ ꯑꯃꯥꯏꯕ ꯌꯥꯏꯃꯅ "ꯀꯅꯥꯅꯣ ꯀꯨ ꯄꯥꯏꯒꯗꯧꯕꯁꯤ ꯈꯔ ꯄꯥꯏꯅꯔꯣ. ꯑꯗꯨꯒ ꯊꯥꯡꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯒꯅ ꯀꯅꯥꯅꯣ ꯈꯔ ꯄꯥꯏꯗꯨꯅ ꯍꯦꯛꯇ ꯂꯩꯀꯥꯏꯒꯤ ꯃꯪꯐꯝ ꯇꯥꯅ ꯄꯨꯊꯣꯛꯁꯤ. ꯅꯣꯡꯒꯤ ꯐꯤꯕꯝ ꯑꯁꯤꯁꯨ ꯀꯌꯥ ꯊꯣꯏꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏꯗꯦ. ꯑꯗꯨꯅ ꯈꯔ ꯊꯨꯅ ꯍꯦꯛꯇ ꯄꯨꯊꯣꯛꯇꯨꯅ ꯁꯦꯕꯥ ꯑꯁꯤ ꯄꯔꯞ ꯇꯧꯍꯧꯔꯁꯤ. ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯁꯤꯅꯁꯨ ꯌꯥꯔꯦ. ꯅꯍꯥ ꯀꯅꯥꯅꯣ ꯈꯔ ꯄꯥꯏꯔꯦ. ꯀꯨ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯨꯝꯃꯤ. ꯅꯍꯥ ꯁꯤꯕꯅꯒ ꯑꯣꯏꯁꯤꯜꯂꯤ. ꯌꯥꯝꯅ ꯂꯨꯝꯃꯤ. ꯁꯤꯔꯤꯕ ꯅꯨꯄꯤ ꯃꯁꯥ ꯑꯁꯤꯁꯨ ꯃꯁꯥꯁꯤ ꯃꯌꯥꯡ ꯄꯨꯡꯀꯪ ꯀꯪꯕ ꯑꯣꯏꯗꯦ. ꯃꯤꯑꯣꯏ ꯃꯤꯇꯧ ꯋꯥꯡ ꯆꯥꯎꯔꯒ ꯃꯁꯥꯁꯤ ꯕꯨꯞ ꯂꯥꯎꯔꯒ ꯐꯖꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯤ꯫ ꯃꯌꯥꯝꯅ ꯀꯨ ꯑꯗꯨ ꯊꯥꯡꯒꯠꯂꯛꯂꯦ꯫ ꯀꯨ ꯑꯗꯨ ꯊꯥꯡꯒꯠꯄ ꯃꯇꯝ ꯑꯗꯨꯗ ꯈꯔ ꯃꯈꯩꯗꯤ ꯂꯨꯝꯃꯤ꯫ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯀꯨ ꯑꯗꯨ ꯊꯥꯡꯒꯠꯂꯛꯄꯗꯨꯗ ꯄꯨꯕꯗꯣ ꯈꯔ ꯋꯥꯅ ꯄꯨꯒꯗꯧꯔꯦ꯫ ꯑꯗꯨꯅ ꯒꯣꯄꯥꯜ ꯑꯃꯗꯤ ꯔꯥꯖꯨ ꯃꯕꯥꯅꯤꯁꯨ ꯃꯇꯦꯡ ꯄꯥꯡꯂꯦ꯫ ꯃꯕꯥꯅꯤꯁꯤ ꯃꯃꯤꯠ ꯑꯗꯨ ꯌꯦꯡꯅꯩ꯫ ꯑꯗꯨꯕꯨ ꯒꯣꯄꯥꯜꯗꯤ ꯃꯁꯥꯗꯨ ꯑꯀꯤ ꯇꯨꯖꯨꯡꯕ ꯈꯔ ꯐꯥꯎꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤ. ꯁꯈꯤꯅꯥ ꯈꯔꯗꯤ ꯄꯤꯕꯗꯣ ꯑꯃꯠꯇ ꯊꯦꯡꯅꯗ꯭ꯔꯤ ꯄꯣꯠꯅꯤ꯫ ꯔꯥꯖꯨꯗꯤ ꯃꯁꯥꯗꯨ ꯍꯛꯊꯦꯡꯅꯅ ꯉꯁꯥꯏꯒꯤ ꯃꯃꯤꯠ ꯄꯥꯡꯂꯛꯄ ꯑꯃꯗꯤ ꯎꯈꯤꯕ ꯃꯤꯇꯝꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯏꯀꯤ ꯀꯤꯕꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯕꯨ ꯒꯣꯄꯥꯜꯗꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯊꯦꯡꯅꯕ ꯇꯧꯗ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯔꯥꯖꯨꯗꯤ ꯃꯁꯥꯗꯨ ꯏꯀꯤ ꯀꯤꯔꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯃꯥꯟꯅꯕ ꯒꯣꯄꯥꯜꯅ ꯀꯨ ꯑꯗꯨ ꯄꯥꯏꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯄꯥꯏꯁꯤꯜꯂꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯪꯐꯝ ꯇꯥꯅ ꯄꯨꯔꯛꯂꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯪꯐꯝ ꯇꯥꯅ ꯁꯨꯝ ꯊꯥꯡꯗꯨꯅ ꯄꯨꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯨꯅ ꯄꯥꯏꯔꯛꯂꯤꯕꯗꯣ ꯅꯨꯄꯤ ꯁꯤꯔꯤꯕ ꯌꯥꯏꯐ ꯑꯗꯨꯒꯤ ꯃꯍꯥꯛꯀꯤ ꯊꯕꯥꯛ ꯊꯪꯕ ꯃꯥꯏꯀꯩ ꯁꯣꯝꯗꯅꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯃꯍꯥꯛꯅ ꯄꯥꯏꯗꯨꯅ ꯁꯨꯝ ꯂꯥꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯋꯥꯈꯜꯗꯁꯨ ꯑꯀꯤ ꯇꯨꯖꯨꯡꯕ ꯀꯌꯥ ꯃꯔꯨꯝ ꯑꯃꯅ
masada yamna akiba phawi. Mahakna wakhalda khalli. Aina puriba haksang asi imana pokpadagi sina ahanbani do. Aduna aigi isasi ngasai ukiba mayamsing aduna maram oiduna isasi iki kibagum. Ay mai thabasi loiba phawba yaudra khara thuna yumda imanaba Gopal siga tawraga pulap haminarakpana phanida. Haidana Raju su mahaki masada kaino yamna khanba horakli. Ngasai makai nong mangjarabasu kaya thoina ama tamamdabani. Adubu nong asi pumam hektamam silaktuna subadi amata sudabida pumam hektamamduna kiba saptra amagumna nong asi pumamamduna laikhare. Adumna tawduna lairingai matam maduda Raju mahaki masada sosot lauba amagumna mahakna pairiba makut ado madugi kuwadugi naksiap thangba maike somda sosot lauba amagum mahaki masada phaurakli. Sosot lauriba maike somda karino haidana yinglopaduda ingaktangang sangangduna mahaki makut aduda taiduna kuwadugi asiba habliba maike somdagi joro joro launa mahaki makut aduda sitharaklibato Raju su ure. Raju adumna uba mata maduda mahaki masasi aki tujungbana pik thalli. Tungda satliba miyoi aduda iyamba gi khut asi sida tarakliba se karino. Tungda satliba nupa aduna Raju kaigumba amata tasu tadana kaidawrage nangbo. Raju su hannamuk yengi handamuk yengba matamda karigumba amata su lairamdre. Raju masada samamnaba phawre. Ngasi aingonda tawriba pumnamak sing asi kari matawno imana pokpadagi thengadriba ngakta hairaga masada wakhal jaja yamna khalai. Asumna khanduna lairingai matam maduda Raju mahaki masado aki tujungbana pik thalakle. Nak yekta hauriba uwa mayam sing adugi marakta miyoi ama koisen senduna kanagumba miyoi kharasu ki khulot pi sanabagumna koisen senduna sanaribado mahakin mitki misinam haiphet uba horakle. Raju hanna phawba yengba tawda mamangda pung gotan khingduna puriba siba haksang asi masi mayam satliba maike somda mahaksu adu maksatli. Asum tawdana wana laikagi mangpham adu yauri. Laikagi mangpham adu yawba matam aduda mayam asi khara thuna seba tawnabani haidana amaiba yaimana hairakli. Yaimana laikai sigi halaman sing nonggi phiba masisu kaya thoina phaba oidi aduna khara thuna asi baksa hangase mai khara thuna thana ba tawrasi. Laikai gi halaman sing adu sumarang tawba horakli. Yai phagya si baksa ado mai thana ba honarakli. Mai chukhat pa hokri. Mai chukhat pa horaklaba matam asida laibak thiba haibaduni nong asi supungkan kan nata dabida khara khik pa horakli. Yai mana kari matawno da ngasigi numit ase kaino mitok tawida nahan makai ipa ipusingi matamda thauri yanduna si bahaibasi numitumadi nong ase hekta asigumba nongju nungsagi phiba mase amata tawdabida nungsa si khrak launa pungkang kangba makai mi ase sakthekpa makai nungsa si sabani adubu ngasigi numisimadi kari matawno masi kari gumba thokdok kharadi thokadaba khudam saing kharadi daida awang thangba singi pareng asidasu kwak mayam amana leina koipai paiduna lairi. Kari thokdok puthoklegaba aidi isingda singnaida haidana yaimana wakhalda khalakli. Yaimana Iqbal sing sigi sing mayam sing ase khara paikhatuna thau khara sing adusu mayam ama haijilu aduga kaikano mayam ama khara thuna saknaba tahorasi nongnaga su silakpani asi baksang asi singdana ga ising ta silabadi kaya thoina amata sakpa oiroi haidana laikai ki halaman sing adusu sing akhaiba mayam sing ado makhuisu paisinba horakle. Asumna mai thaba horaklaba kana duda yai phagi haksang ado kaya thoina sakpa haibado iramdi asukuina mai yamna thagalakliba matam masi mai kaya thoina sakpa oidi nong adusu yamna kanna pungkan tarakpa nati khara khikpa khaktani mi mai thari bani haidana tawri basisu phagi dagi khara matam masi thingjalakli pung taret aduai gi matam madudagi mai ase thaba horakpani adubu hauzik ayong na thenglak laba matam si phawada mai ase masado kaya thoina amata saw haiba yadi
ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯀꯔꯤ ꯃꯇꯧꯅꯣꯗ? ꯅꯍꯥꯟ ꯃꯈꯩ ꯑꯩꯈꯣꯏꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯄ ꯃꯇꯝꯗ, ꯁꯦꯕꯥ ꯇꯧꯕ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯑꯁꯨꯝꯅ ꯃꯩ ꯁꯨꯡꯆꯥꯛ ꯆꯥꯛꯇꯕꯁꯤꯗꯤ ꯂꯩꯀꯥꯏꯁꯤꯗ ꯑꯃꯨꯛꯐꯥꯎ ꯊꯣꯛꯈꯤꯗ꯭ꯔꯤꯗ꯫ ꯏꯕꯨꯡꯉꯣ ꯌꯥꯏꯃ, ꯇꯧꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯏꯕꯨꯡꯉꯣꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯈꯪꯕ ꯂꯩꯕ꯭ꯔꯥ?" ꯌꯥꯏꯃꯁꯨ ꯃꯁꯥꯗꯨ ꯇꯨꯃꯤꯟꯅ ꯂꯩ꯫ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ ꯍꯥꯏꯔꯛꯄꯗꯣ ꯈꯔ ꯈꯖꯤꯛ ꯊꯦꯡꯊꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, "ꯃꯥꯃꯥ, ꯑꯩꯁꯨ ꯉꯁꯤ ꯇꯧꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯍꯦꯛ ꯇꯥꯗꯦ꯫ ꯂꯩꯀꯥꯏꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯇꯧ ꯇꯧꯒꯗꯕꯁꯨ ꯃꯥꯜꯂꯤ꯫ ꯑꯋꯥꯡ ꯊꯪꯕꯁꯤꯡꯒꯤ ꯄꯔꯦꯡꯁꯤꯡ ꯑꯁꯤꯗꯁꯨ ꯀ꯭ꯋꯥꯛ ꯃꯌꯥꯝꯅ ꯂꯩꯅ ꯂꯩꯅ ꯍꯦꯛꯇ ꯄꯥꯏ ꯉꯁꯥꯏ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯒꯤ ꯃꯇꯝꯗꯣ꯫ ꯈꯪꯗ꯭ꯔꯦ ꯃꯥꯃꯥ, ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯁꯨ ꯑꯉꯛꯄꯒꯨꯝꯅ ꯑꯩꯒꯤ ꯏꯁꯥꯗ ꯐꯥꯎꯔꯤ꯫ ꯍꯥꯟꯅꯗꯤ ꯅꯣꯡ ꯑꯁꯤ ꯌꯥꯝꯅ ꯐꯖꯅ ꯇꯥꯔꯕꯁꯨ ꯃꯩ ꯑꯁꯤ ꯑꯗꯨꯝ ꯆꯥꯛꯇꯤ ꯆꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃꯁꯨ ꯅꯣꯡ ꯑꯁꯤ ꯀꯌꯥ ꯊꯣꯏꯅ ꯑꯃꯠꯇ ꯇꯥꯕ ꯅꯠꯇꯦ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯀꯌꯥ ꯊꯣꯏꯅ ꯃꯉꯝ ꯄꯥꯡꯅ ꯆꯥꯎ ꯍꯥꯏꯕꯗꯨ ꯌꯥꯗ꯭ꯔꯤꯕꯁꯤꯅꯤ꯫ ꯑꯗꯨꯅꯤꯅꯦ ꯏꯕꯨꯡꯉꯣ ꯌꯥꯏꯃ, ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤꯁꯨ ꯂꯣꯏꯅ ꯏꯁꯥꯁꯤ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯔꯤ꯫ ꯆꯥꯛ ꯂꯥꯝꯕꯅꯁꯨ ꯌꯥꯔꯛꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯁꯤꯔꯤꯕ ꯍꯛꯆꯥꯡ ꯑꯁꯤꯗꯤ ꯑꯁꯨꯝꯅ ꯊꯅꯝꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯄꯨꯡꯇꯨꯝ ꯇꯨꯝꯕ ꯐꯥꯎꯕꯗ ꯃꯩ ꯑꯁꯤ ꯆꯥꯛꯅꯕ ꯍꯣꯠꯅꯕ ꯇꯥꯕꯅꯤ꯫ ꯑꯗꯨ ꯑꯣꯟꯊꯣꯛꯅꯗꯤ ꯀꯨꯏꯅ ꯋꯥꯈ꯭ꯔꯦꯗ꯫ ꯁꯤꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯂꯩꯀꯥꯏꯁꯤꯗ ꯌꯥꯝꯅ ꯍꯦꯛꯇ ꯐꯠꯇꯕ ꯑꯉꯥꯡꯁꯨ ꯅꯠꯇꯦ, ꯃꯤꯗ ꯀꯌా ꯊꯣꯏꯅ ꯀꯥꯖꯗꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛꯅꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯣꯏꯔꯒꯗꯤ ꯃꯤ ꯐꯨꯅ ꯆꯩꯅꯕ ꯈꯣꯠꯂꯨꯕ ꯑꯃ ꯇꯧꯔꯨꯕꯗ ꯃꯍꯥꯛꯅ ꯀꯥꯎꯔꯨꯕ ꯃꯈꯣꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯁꯥꯁꯤ ꯇꯨꯝꯅ ꯆꯥꯛꯇꯦ ꯍꯥꯏꯕꯗꯣ ꯃꯗꯨꯁꯨ ꯍꯥꯏꯒꯗꯕꯗꯨꯁꯨ ꯃꯗꯨꯁꯨ ꯅꯠꯇꯦ꯫ ꯈꯪꯗ꯭ꯔꯦ, ꯂꯥꯏꯒꯤ ꯅꯣꯡꯗꯝ ꯍꯥꯏꯕꯗꯨꯅꯤ, ꯄꯨꯡꯇꯨꯝ ꯇꯨꯝꯕ ꯐꯥꯎꯕꯗ ꯉꯥꯏꯕꯗꯣ ꯑꯩꯈꯣꯏꯁꯨ ꯋꯥꯔꯁꯨ ꯋꯥꯅ ꯑꯗꯨꯝ ꯉꯥꯏꯕ ꯇꯥꯕꯅꯤ ꯍꯥꯏꯗꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯩ꯫ ꯔꯥꯖꯨꯁꯨ ꯃꯁꯥꯗꯣ ꯑꯀꯤ ꯇꯨꯖꯨꯡꯕ ꯃꯌꯥꯝ ꯑꯃ ꯃꯁꯥꯗꯣ ꯐꯥꯎꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯋꯥꯅ ꯋꯥꯅ ꯃꯩ ꯊꯥꯔꯛꯄꯅ ꯃꯁꯥ ꯇꯪꯈꯥꯏ ꯑꯃꯗꯤ ꯆꯥꯛꯄ ꯂꯣꯏꯁꯤꯜꯂꯛꯂꯤ, ꯇꯪꯈꯥꯏ ꯑꯃꯗꯤ ꯏꯍꯤꯡ ꯍꯤꯡꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯈ꯭ꯋꯥꯡꯗꯒꯤꯅ ꯃꯀꯣꯛ ꯐꯥꯎꯕꯗꯣ ꯄꯨꯡꯇꯨꯝ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯦ, ꯑꯗꯨꯒ ꯃꯈ꯭ꯋꯥꯡꯗꯒꯤꯅ ꯈꯣꯡꯗꯣꯜ ꯐꯥꯎꯕꯗꯨꯅ ꯈꯔ ꯃꯈꯩꯗꯤ ꯆꯥꯛꯂꯒ ꯑꯌꯥꯝꯕ ꯁꯔꯨꯛ ꯑꯃꯗꯤ ꯀꯥꯔꯨꯝ ꯀꯥꯔꯨꯝ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯔꯥꯖꯨꯅ, "ꯏꯇꯥꯎ ꯒꯣꯄꯥꯜ, ꯑꯁꯨꯛ ꯇꯝꯊꯤꯅ ꯃꯩ ꯑꯁꯤ ꯊꯥꯔ ꯐꯥꯎꯕꯗ ꯀꯌా ꯊꯣꯏꯅ ꯆꯥꯛꯇ꯭ꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ?" ꯒꯣꯄꯥꯜꯅ, "ꯏꯇꯥꯎ, ꯑꯩꯁꯨ ꯈꯪꯗꯦꯗ꯫ ꯑꯗꯣ ꯅꯪꯅ ꯉꯁꯥꯏ ꯀꯩꯅꯣ ꯎꯈꯤ ꯍꯥꯏꯕꯗꯣ ꯀꯔꯤ ꯎꯈꯤꯒꯦ?" ꯔꯥꯖꯨꯁꯨ ꯉꯁꯥꯏ ꯎꯈꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯃꯁꯥꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯐꯥꯎꯗꯨꯅ ꯒꯣꯄꯥꯜꯗ ꯄꯥꯎꯁꯤꯡ ꯑꯗꯨ ꯇꯝꯃꯤ꯫ ꯑꯁꯨꯝꯅ ꯒꯣꯄꯥꯜꯗ ꯄꯥꯎ ꯇꯝꯕ ꯃꯇꯝꯗ ꯔꯥꯖꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯈꯪꯀꯤ ꯀꯤꯕ ꯐꯥꯎꯔꯛꯂꯤ꯫ ꯒꯣꯄꯥꯜꯅ, ꯑꯗꯨꯗꯤ ꯁꯤꯔꯤꯕ ꯃꯤꯁꯤ ꯑꯁꯤꯒ ꯑꯩꯁꯨ ꯍꯧꯖꯤꯛꯋꯥꯏꯗ ꯀꯤꯈꯠꯂꯛꯂꯤ꯫ ꯑꯗꯣ ꯅꯪꯅ ꯇꯝꯃꯤꯕ ꯄꯥꯎꯁꯤꯡ ꯑꯁꯤ ꯑꯁꯦꯡꯕꯔ ꯏꯇꯥꯎ?" "ꯑꯁꯦꯡꯕꯅꯤꯃꯤ, ꯑꯩꯕꯨ ꯅꯉꯣꯟꯗ ꯐꯥꯒꯤ ꯇꯧꯈꯤꯗ꯭ꯔꯣ? ꯑꯁꯤꯒꯨꯝꯕꯩ ꯃꯔꯝꯗ ꯑꯩꯗꯤ ꯍꯥꯟꯅ ꯃꯃꯥꯡꯊꯛꯇꯒꯤꯁꯨ ꯀꯌా ꯊꯣꯏꯅ ꯊꯥꯖꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯏꯁꯥꯁꯤ ꯌꯥꯗ꯭ꯔꯦ, ꯀꯤꯕꯅ ꯏꯁꯥꯁꯤ ꯇꯨꯒ ꯂꯣꯏꯅ ꯆꯨꯡꯂꯦ꯫ ꯌꯦꯡꯉꯨꯗꯨ" ꯍꯥꯏꯔꯒ ꯔꯥꯖꯨꯒꯤ ꯃꯁꯥꯗ ꯇꯨ ꯆꯨꯡꯂꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯒꯣꯄꯥꯜꯗ ꯌꯦꯡꯍꯜꯂꯤ꯫ ꯒꯣꯄꯥꯜꯁꯨ ꯎꯔꯦ꯫ ꯒꯣꯄꯥꯜꯅ, "ꯏꯇꯥꯎ, ꯁꯦꯕꯥ ꯇꯧꯕꯒꯤ ꯄꯨꯂꯞ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯕꯁꯤ ꯅꯪ ꯑꯩ ꯈꯛꯇ ꯅꯠꯇꯦ, ꯑꯩꯈꯣই ꯄꯨꯂꯞꯅ 15ꯃꯨꯛ ꯁꯨꯔꯤ ꯄꯣꯠꯅꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯏꯕ ꯌꯥꯏꯃꯁꯨ ꯂꯩꯔꯤ꯫ ꯑꯩꯈꯣꯏ ꯀꯩꯒꯤ ꯀꯤꯗꯣꯔꯤꯕꯅꯣ? ꯁꯦꯕꯥ ꯇꯧꯕꯁꯤ ꯃꯄꯨꯡ ꯐꯥꯅ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯁꯤ." ꯑꯁꯣꯝꯗꯅ ꯌꯥꯏꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯃꯤꯊꯤꯟꯆꯩ ꯄꯥꯏꯔꯤꯕ, ꯁꯤꯒꯤ ꯃꯈ꯭ꯋꯥꯡꯗꯒꯤꯅ ꯃꯈꯣꯡ ꯐꯥꯎꯕꯁꯦ ꯁꯤꯁꯦ ꯑꯃꯨꯛꯇꯪ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯨ꯫ ꯃꯈꯥ ꯊꯪꯕꯁꯦ ꯑꯁꯨꯝ ꯆꯥꯛꯇꯨꯅ ꯂꯩꯔꯤ, ꯃꯊꯛ ꯊꯪꯕꯁꯦ ꯆꯥꯛꯄ ꯉꯝꯗ꯭ꯔꯤ, ꯁꯤꯁꯦ ꯑꯃꯨꯛꯇꯪ ꯊꯤꯡꯒꯥꯏꯗꯨꯅ ꯑꯣꯠꯈꯥꯏꯌꯨ" ꯍꯥꯏꯗꯅ ꯃꯤꯊꯤꯟꯆꯩ ꯄꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯆꯛ ꯍꯥꯏꯅ ꯊꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯊꯤꯟꯕ ꯀꯥꯟ ꯑꯗꯨꯗ ꯐꯅ ꯀꯨꯏꯅ ꯆꯥꯛꯇꯦ꯫ ꯆꯥꯛꯄ ꯍꯧꯅ ꯆꯥꯛꯂꯛꯇ꯭ꯔꯕꯗꯨꯗ ꯌꯥꯏꯃꯅ, "ꯀꯔꯤ ꯃꯇꯧꯅꯣꯗ? ꯅꯍꯥꯟ ꯃꯈꯩꯒ ꯏꯃꯥꯟ ꯍꯦꯛ ꯃꯥꯟꯅꯗꯦꯗ꯫ ꯃꯇꯝ ꯑꯁꯤꯁꯨ ꯌꯧꯅ ꯊꯦꯡꯖꯤꯜꯂꯛꯂꯤ꯫ ꯃꯪꯊꯣꯡ ꯑꯁꯤ ꯊꯤꯡꯖꯤꯜꯂꯝꯂꯒ ꯑꯩꯁꯤ ꯌꯨꯝꯗꯁꯨ ꯈꯤꯇꯪ ꯊꯨꯅ ꯍꯟꯈꯤꯒꯦ ꯍꯥꯏꯗꯅ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤ?" ꯍꯥꯏꯗꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯁꯨ ꯆꯥꯛ ꯂꯥꯝꯂꯦ ꯍꯥꯏꯗꯅ ꯃꯈꯣꯏ ꯈꯔꯁꯨ ꯆꯪꯕ ꯍꯧꯈ꯭ꯔꯦ꯫ ꯂꯩꯀꯥꯏꯒꯤ ꯅꯍꯥ ꯈꯔ ꯂꯩꯍꯧꯏ꯫ ꯃꯗꯨꯒꯤ ꯃꯔꯛ ꯑꯗꯨꯗ ꯒꯣꯄꯥꯜ ꯑꯃꯗꯤ ꯔꯥꯖꯨ ꯃꯕꯥꯅꯤꯁꯨ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯄꯨꯡ 10 ꯇꯥꯔꯝꯗꯥꯏ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯩ ꯊꯥꯕꯗꯨ ꯂꯣꯏꯁꯤꯜꯂꯛꯂꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯄꯨꯡꯇꯨꯝ ꯇꯨꯝꯅ ꯆꯥꯛꯂꯤ꯫ ꯃꯥꯏꯕ ꯌꯥꯏꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯈꯣꯏ ꯀꯅꯥꯅꯣ? ꯑꯩꯒꯤ ꯏꯅꯥꯛ ꯑꯁꯤꯗ ꯅꯈꯣꯏ ꯈꯔ ꯂꯩꯌꯨ, ꯑꯩ ꯃꯪꯊꯣꯡ ꯑꯁꯤ ꯊꯤꯡꯒꯦ꯫
Ngasigi numit ase kainom itaw tawi. Haidana mai bayay magi mangpham lairiba madugi mamang aduda mantra khara sonba horaktuna lairon sing adu kaloinana mangthong adu thingba loisili. Mangthong adu thingba horaklaba matam maduda aikoi baduda kai kaino makhol yamna tarakli. Makhol sing adu taba matamda Gopal amadi Raju atai lairiba miyoi sing adu suma sama sada aki tujungba khara phaurakli. Rajuna itaw kadom thangba saruk tagino tahaidraba makhol kaya maromama aigi nakong asida taba phanglai. Gopalna itaw nangda nati ai sunga sema khaidagi adum tari nakong asida nupi amana law khongdana kappa lawbagi khonjal kaya maromama aigi nakong asida lepa leitana dumaktai. Asumna wari watai sanaduna lairingai matam maduda yaimana isa sa lai khoirambasi loisili mangthong thingbasi su loisili nakhoi sieliba turel asida nasa singado khara khara luptabadi yaroi aduga imung da sanglaba matam imung sangdringai da mangoinana nakhoi nasa singado iru maithalujaduna mai phajana oktoklaba matam maduda sangsingadabani haidana makhoi mayam sing makhoi taruk tare khaktanga hauribudo turel tamna kumlaklei yaimana hana kumlakpani yaima sumang thong adu thingba loisilaba matung aduda turel aduda kumtharaktuna lupi adubu yaima ki wakhalda karigumba kharadi thoklagani haibase mahaki wakhalda khalakle yaima di hana mangjaunana singnaba yaba kai kaino khara mamite uraklabani yaima na haipet kumthaduna turel gi khunung aduda masadu lupa matam maduda wang mathangba saruk adomda kana kanano miyoi kharagi mitam gumna mami sami oina laibudo yaima surakle yaima hanna phauba amata yengba tawda lupkani haidana tawriba miyoi singado madu sangboina kangphal thangba maike somda kakhatuna ngaire mathang asum lupnarakpana Raju ado mathanta khaktang ai hore mahakna ikon kona lupi Raju na lupa matam maduda kakhalakke haidana tawi adubu masadu iphau phaugalaktre phana kuira phawbada phaugalaktabaduda yai masi karino haidana khara thuna kumtharakli mamanaba Gopal amadi atai laiminariba mayam sing adusu Raju asi phaugalaktre haidana ising manung aduda kumthaduna thire Raju ado ising manung aduda masi amata lengba tawda tupak tasinduna masado matum ita taana lairami masado su thangatpada khara wana haibado wana thokpa haibado oiri makhoi manga taruk sangduna thangalaklaba matam maduda Raju do gyan imang mangduna lairami Raju ado mathabak namdana ising ado athohalli ising ado atholak matam maduda masado gyan tarakli mayam ai hojik kari hairaga masado aki tujungmana pik thalakli housing yaktangi mamangda tawkiba pumnamak singado mahak amamam toina loina ningsinglakli Gopal na phathari aduga yai mana so sum nanglai Raju nangi mita kari ui amata sithaba tawdana hayo Raju suma sado mamitagi mapitana asumna khumlai mama yaima aigi sase sigi turel manung asida isu isase luptharakpa matam maduda khong ase kanagumba amana pharakli aduga kakhlakke haidana tawraklaba matam isase phogatke haidana tawraklaba matam maduda isase somu phogatke haidana tawraklaba matam maduda amata ngamkhidri aigi isase apha apunaba amana punbagumna isase ising manung asida adumak wana glenba haibado oikhirami madugi matung tarakpadaisi gyan adumak takhidri haidana Rajuna masado yamna pakhatna tammi asumna tamba matam maduda yaimana yarisi khara thuna yumda hanna phawba yengba tawda adumak chalasi nakhoina sa sing adusu kai kaino ayamba loina tawnare haibai khangi haigumna dana laiminariba mayam sing adu loina kinaraklabani khara thuna kakhalakli turel adudagi aduga sorok tamna lakli makhoina sum laklaba kana aduda yaimana khwaidagi maning thangba sarukta chatli makhoina tung thangba saruk adomda laklaba kana aduda yaimagi saruk thangba maning thangba saruk adomdi kan kanadana kanagumba miyoi kharagi mikap miraw khol hekta pungthang than bai badoirami satliba makhoi du sodumaktai masa sing adu kina amaga makhut samna duna dumak satli yaimana makhol sing adu taraba matam maduda
khara khon kalapna hairai. Hai, mang chaliba nakhoi, aki tujungba amata phauba yaroi. Aduga tarakliba makhol asigi matungina tunghan amata su yenglakpa yaroi. Nakhoi gi nasasinga do yum yobo phau hanna phauba amata yengba tawda adumak chatkadabani. Aina hairiba wafamsing asi kanagumba amana thausawa sadaba hek thoklaba nakhoi punsi adumak tenggadabani. Asi hairaga yaimasu hanna phauba yengba tawda adumak mayumda lakli. Asumna laklaba kana duda Raju do mayumda sanglai. Raju budi mayumda may oktoktuna masa maru ado iru mai thalujaduna mamana sanganduna adumak sangkirami. Raju hoidagi Gopal na kitang lapi. Gopal sumayum tamna adumak senduna lakli. Konthong say adu satli. Aduga imungda sanglaki haidana tauba matam aduda mahakti masado purik pirol sing adu mamada puthoraklo haidana haikirami. Mama su laptan thaumayama paiduna tholakle. Aduga masado amuk hana lujakidri. May somata okidri. Gopal sumasado ngasay makhidagi Raju da tawkiba pumnamak singado maduga sak manana Gopal gi masasi suaki tujungba yamna phauраklabani. Mama na may oktoklabra haidun hangi. Adubu oktoktana sanglakle haiduna khumlabadi. Mama do sauraklani khandana may oktokle haidana khummi. Ahingi matam dumadi adumak tumthakre. Yaima sumayumda halakle. Yaimana. Tabra. Laima. Thong samukta hangose. Laima. Tabro nangbo. Laima sumhaki mapuroiba lakle khangdana thong ado hangdoi. Laimana. Mai pabung. Kaino toriba sidi. Yaimana. Wa matangangano. Chalo. Mai asyengba ama puthoraklo. Haidana mahaki nupi laimada mai asyengba ama puthohalle. Mai asyengba du puthoraklaba kan masado mai okthokle. Lakten thongmay adusu pairakle. Aduga Yaimana imungda sangraklaba matam aduda sakto madi namitu madi sadri. Sakto sadra baduda mahaki nupi Laimana sumna hairai. Sakti sara roidro. Saka lambaga amata phaudrabo. Ai. Ngasigi numisimadi sak lamba khotpa ngasai makhidi khara phaurami. Adubu hojiki matam asidadi kaya thoina amata lamba phaukidri. Laimana. Adubu haiba ngasi tawriba mawng matawsing asi kari mawng matawsingno aidi sada ngakpana pik thalli. Hanagi mamanggi matamda Laima sulai gi thawkal tawba adumak chatlami. Migi amanga seng khaidokpa adumak chatlami. Adubu Yaimada mayum palaklaba matamda lai gi thawk tawba amadi lai khuramba khotpa ama tawba sing asi loina thadoktuna sinpham asi labuk lomda adumak suduna chatli. Yaima su migi thau pangthokadaba khara laiba madugi matungina amumuk chatli. Mina hairakpadugi matung ina. Aduga thabak hangba matamdana labukta kumduna paisa tali. Matay manaw animak suba yamna kalli. Masanupa pakhang pharaklaba masulay. Masanupa dudi mahay masing tamli. Panakuy na matam sangna lai gi thawgal tawba laptholaklabasu laima mamitadi lai gi tinggi thabak haibasi lapthoklabasu adumak uba haibadumadi oiri. Yaimana. Khangdreda napi ngasigi numit asi ay karigumba amadi singsingnay. Matay thangba yumdompok oina tariba mayamna kaya thoina niknadraba matam amada laigi thawgal tawbada maming yamna salamba oja amaiba ahal jawasi mahakna tawribra haiduna wakhalda khalli. Yengo ngasi siriba nupi masa asi maram isa sadan hektasi. Mahaki siriba misi adusu lai phatabana lawbagi misini. Mamit ado taraw panglaga yengba matamda karigumba amay tawtawi. Masa mathanta siba natragana mina happy boy rabadi karigumba isam samna adumak sikadabani. Adubu ngasigi numitumadi ay isa isingda singnayda. Yarisi tumthanaba tawrasi ngasay makhaydagi sak amata sadaba makhay mi seba tawribani haidana migi poloybado yorubado nasado soktharamani. Wabana su khamthengle haibai khangi. Sanaba kai kaino khara semlaki. Sara karino dabaluti ama leibaduga sanaba tawrasi. Hohoi adusu yai. Sagasi sa saningdri. Dabaluti ra karino sado khara thagalaklo aduga puraklo. Haidana yaimada pothakri gyan tana. Asomdana ahal jaw namit usinduna sumna masa mathanta murum soli.
ꯑꯩꯒꯤ ꯊꯧ ꯄꯨꯝꯅꯃꯛꯇ ꯉꯁꯤꯒꯤ ꯆꯥꯌꯦꯡꯁꯤꯃꯗꯤ ꯃꯥꯏ ꯄꯥꯛꯂꯦ꯫ ꯅꯍꯥꯟ ꯃꯈꯩꯗꯒꯤ ꯃꯥꯏ ꯀꯌꯥ ꯊꯣꯏꯅ ꯄꯥꯛꯇꯕꯤꯗ ꯑꯗꯨꯃꯛ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯩꯒꯤ ꯈꯨꯠꯇ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯁꯤꯔꯕ, ꯑꯗꯨꯕꯨ ꯈꯨꯜ ꯑꯁꯤꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯊꯋꯥꯏ ꯂꯧꯕꯁꯤ ꯄꯥꯝꯃꯤꯗ꯫ ꯑꯩꯁꯨ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯏꯁꯥꯁꯤ ꯏꯁꯣꯟ ꯁꯣꯟꯖꯤꯜꯂꯛꯂꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯊꯋꯥꯏ ꯑꯗꯨ ꯆꯤꯡꯂꯒ ꯑꯩꯒꯤ ꯏꯁꯥꯗ ꯍꯥꯞꯂꯕꯅꯤꯅ ꯑꯩꯁꯨ ꯈꯔ ꯃꯈꯩꯗꯤ ꯀꯜꯂꯤ꯫ ꯁꯤꯗꯒꯤ ꯍꯦꯟꯅ khara ꯃꯈꯩꯁꯨ ꯊꯋꯥꯏ ꯀꯟꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯃꯨꯛ ꯄꯥꯝꯃꯤ꯫ ꯀꯅꯥ ꯂꯧꯁꯤꯕ? ꯑꯩꯕꯨ ꯃꯤꯠ ꯑꯁꯤ ꯑꯃꯨꯛꯇꯪ ꯎꯏꯁꯤꯜꯂꯒ ꯙ꯭ꯌꯥꯟ ꯇꯧꯔꯒ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤꯔꯥ? ꯐꯔꯦ, ꯙ꯭ꯌꯥꯟ ꯇꯧꯔꯒ ꯑꯃꯨꯛꯇꯪ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯑꯍꯜ ꯖꯥꯋꯥꯗꯣ ꯙ꯭ꯌꯥꯟ ꯇꯧꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯁꯨꯝꯅ ꯌꯦꯡꯕ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏꯁꯤꯒꯤ ꯁꯦꯕꯥ ꯇꯧꯕ ꯌꯥꯎꯔꯨꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯌꯦꯡꯂꯤ꯫ ꯑꯃꯃꯝꯇ ꯑꯣꯏꯅ ꯌꯦꯡꯂꯛꯄꯗ ꯒꯣꯄꯥꯜ ꯑꯁꯤ ꯃꯩ ꯑꯣꯛꯇꯕꯤ ꯆꯪꯁꯤꯟꯈꯤ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯎꯔꯤ꯫ ꯌꯥꯏꯃꯅ ꯍꯪꯀꯟ ꯆꯪꯗꯅ ꯉꯁꯤꯒꯤ ꯁꯦꯕꯥ ꯇꯧꯕꯗꯣ ꯃꯄꯨꯡ ꯐꯥꯅ ꯄꯣꯠꯂꯣꯏꯕ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯦ꯫ ꯑꯗꯨꯕꯨ ꯑꯇꯩ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ, ꯁꯦꯕꯥ ꯇꯧꯕ ꯌꯥꯎꯔꯨꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯃꯩ ꯑꯣꯛꯄ ꯏꯔꯨ ꯃꯩꯊꯜꯂꯨꯖꯕ ꯇꯧꯗꯅ ꯑꯗꯨꯃꯛ ꯂꯣꯏꯅ ꯆꯪꯅꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯒꯣꯄꯥꯜ ꯈꯛꯇꯃꯛ ꯉꯥꯏꯍꯧꯔꯤ꯫ ꯃꯁꯥꯁꯨ ꯃꯩ ꯑꯃꯠꯇ ꯑꯣꯛꯄ ꯇꯧꯗ ꯑꯗꯨꯃꯛ ꯃꯌꯨꯝꯗ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯈꯪꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯃꯃꯤꯠ ꯆꯦꯠꯆꯦꯠꯅ ꯎꯏꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯑꯍꯜ ꯖꯥꯎꯁꯨ ꯃꯃꯤꯠꯇ ꯀꯩꯅꯣ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯈꯔ ꯇꯧꯔꯛꯂꯤ꯫ ꯑꯁꯣꯝꯗꯅ ꯒꯣꯄꯥꯜ ꯑꯗꯣ ꯏꯁꯤ ꯁꯤꯕ ꯃꯈꯩ ꯑꯗꯨꯃꯛ ꯇꯨꯝꯊꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨꯁꯨ ꯋꯥꯕ ꯍꯦꯃꯟꯗꯅ ꯀꯥꯡꯈꯜꯒ ꯑꯃꯠꯇ ꯍꯦꯛ ꯊꯥꯗꯗꯕ ꯃꯈꯩ, ꯃꯁꯥꯗꯨ ꯁꯨꯁꯨ ꯀꯥꯝꯕ ꯃꯈꯩ ꯑꯗꯨꯃꯛ ꯇꯨꯝꯊꯔꯤ꯫ ꯇꯥꯟꯖꯥꯗꯨꯁꯨ ꯃꯩ ꯃꯨꯠꯈꯤꯕ ꯃꯇꯝꯅꯤ꯫ ꯄꯨꯝꯅꯃꯛ ꯍꯦꯛꯇ ꯃꯝꯃꯤ꯫ ꯏꯃꯨꯡ ꯑꯗꯨꯁꯨ ꯀꯔꯤꯒꯨꯝꯕ ꯃꯩ ꯑꯃꯠꯇ ꯍꯦꯛ ꯊꯥꯟꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯃꯥ, ꯃꯄꯥ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯁꯨ ꯏꯁꯤ ꯁꯤꯕ ꯃꯈꯩ ꯑꯗꯨꯃꯛ ꯄꯣꯊꯥꯔꯤ꯫ ꯒꯣꯄꯥꯜ ꯃꯁꯥꯗꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯔꯤꯉꯩ ꯃꯇꯝ ꯃꯍꯥꯛꯇꯨꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯕꯅꯤ꯫ ꯃꯍꯥꯛꯅ ꯁꯨꯞꯂꯤꯕ ꯐꯩꯖꯨꯞ ꯑꯗꯨ ꯃꯊꯕꯥꯛ ꯇꯥꯅ ꯆꯤꯡꯈꯠꯂꯤ꯫ ꯃꯍꯥꯛꯀꯤ ꯐꯃꯥꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯇꯞꯅ ꯇꯞꯅ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯃꯁꯥꯗꯣ ꯒꯣꯄꯥꯜꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯤ꯫ ꯒꯣꯄꯥꯜꯒꯤ ꯈꯣꯡꯌꯥ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯂꯥꯛꯂꯕ ꯀꯥꯟ ꯃꯍꯥꯛꯅ ꯁꯨꯞꯂꯤꯕ ꯐꯩꯖꯨꯞ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯆꯤꯡꯊꯣꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯆꯤꯡꯊꯣꯔꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯒꯣꯄꯥꯜ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ khara ꯃꯈꯩꯗꯤ ꯂꯦꯡ ꯑꯣꯠꯄ ꯇꯧꯏ꯫ ꯑꯗꯨꯕꯨ ꯐꯩꯖꯨꯞ ꯑꯗꯨ khara ꯈꯪꯆꯤꯡ ꯆꯤꯡꯏ꯫ ꯑꯁꯨꯝꯅ ꯆꯤꯡꯕꯗꯨꯗ ꯒꯣꯄꯥꯜ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯈꯪꯏꯪ ꯏꯪꯕ ꯑꯃꯁꯨ ꯐꯥꯎꯔꯛꯂꯤ꯫ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯐꯩꯖꯨꯞ ꯐꯤ ꯑꯁꯤꯁꯨ ꯑꯃꯠꯇ ꯁꯨꯞꯂꯝꯗ꯭ꯔꯤ꯫ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯅ ꯒꯣꯄꯥꯜ ꯑꯗꯣ ꯐꯩꯖꯨꯞ ꯑꯗꯨ ꯑꯃꯨꯛ ꯆꯤꯡꯈꯠꯂꯤ꯫ ꯑꯁꯨꯝꯅ ꯆꯤꯡꯈꯠꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯃꯁꯥꯗꯣ ꯑꯃꯨꯛ ꯄꯣꯊꯥꯈ꯭ꯔꯦ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯃꯁꯥꯗꯣ ꯏꯪ ꯂꯥꯎꯏ ꯍꯥꯏꯗꯅ ꯃꯤꯀꯞ ꯊꯣꯛꯂꯛꯂꯤ꯫ ꯃꯩꯁꯨ ꯄꯨꯝꯃꯝ ꯍꯦꯛꯇ ꯃꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯩꯃꯥꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯊꯥꯗꯕ ꯃꯈꯩ ꯑꯗꯨꯃꯛ ꯇꯨꯝꯂꯝꯃꯤ꯫ ꯒꯣꯄꯥꯜꯁꯨ ꯌꯦꯠ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗꯣ ꯆꯣꯠ ꯆꯣꯠ ꯂꯥꯎꯕꯒꯨꯝ ꯏꯪ ꯂꯥꯎꯕ ꯑꯃ ꯐꯥꯎꯔꯛꯂꯦ ꯍꯥꯏꯗꯅ ꯃꯍꯥꯛ ꯑꯁꯤ ꯃꯤꯀꯞ ꯊꯣꯛꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯊꯣꯛꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯃꯁꯥꯁꯦ ꯂꯩꯃꯥꯏ ꯊꯪꯕ ꯃꯥꯏꯀꯩ ꯁꯣꯝꯗ ꯍꯤꯞꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯍꯤꯞꯂꯝꯕꯗꯨꯗ ꯒꯣꯄꯥꯜ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯏꯉꯛ ꯉꯛꯂꯤ꯫ ꯍꯧꯖꯤꯛꯋꯥꯏꯗ ꯃꯇꯧ ꯀꯔꯝꯅ ꯁꯤꯗꯤ? ꯑꯩꯕꯨ ꯏꯁꯥꯁꯤ ꯀꯥꯡꯈꯜ ꯃꯊꯛ ꯐꯃꯨꯡ ꯃꯊꯛ ꯑꯁꯤꯗ ꯇꯨꯝꯕꯒꯨꯝ ꯇꯧꯈꯤꯕꯗꯥꯏꯅꯦ ꯍꯥꯏꯗꯅ ꯒꯣꯄꯥꯜ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯈꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯇꯨꯕ ꯁꯝꯂꯒ ꯆꯠꯈꯤꯕꯒꯨꯝ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯐꯥꯎꯔꯛꯂꯤ꯫ ꯒꯣꯄꯥꯜ ꯇꯨꯡ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯕꯗꯤ ꯎꯔꯝꯗꯦ꯫ ꯃꯩꯁꯨ ꯄꯨꯝꯃꯝ ꯍꯦꯛꯇ ꯃꯝꯃꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯗꯕꯗꯨꯗ ꯒꯣꯄꯥꯜ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯐꯥꯎꯔꯛꯂꯤ꯫ ꯃꯁꯥ ꯃꯊꯟꯇ ꯑꯁꯨꯝꯅ ꯁꯣꯟꯖꯩ꯫ ꯑꯩꯁꯤ ꯉꯁꯥꯏꯁꯨ ꯃꯩ ꯑꯣꯛꯇꯅ ꯑꯗꯨꯃꯛ ꯏꯃꯨꯡ ꯇꯝꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯩ ꯑꯣꯛꯈꯤꯗꯕꯗꯨꯗ ꯏꯁꯥꯁꯤ ꯑꯀꯤ ꯑꯈꯪ ꯅꯪꯂꯤꯕ꯭ꯔꯥ? ꯑꯗꯨꯕꯨ ꯐꯃꯥꯡ ꯑꯁꯤꯗ ꯇꯥꯔꯛꯄ ꯑꯣꯏꯔꯕꯗꯤ ꯐꯩꯖꯨꯞꯁꯨ ꯑꯃꯠꯇ ꯌꯥꯎꯗꯅ ꯑꯗꯨꯃꯛ ꯇꯥꯔꯛꯄ ꯌꯥꯏꯗ꯫ ꯃꯁꯥꯏ ꯆꯥꯏꯔꯒꯁꯨ ꯑꯗꯨꯝ ꯇꯥꯔꯛꯄ ꯌꯥꯏ꯫ ꯑꯗꯨꯕꯨ ꯄꯨꯂꯞ ꯄꯨꯟꯅ ꯇꯥꯔꯛꯂꯤꯕꯁꯤ ꯃꯐꯝꯁꯨ ꯃꯁꯤ ꯏꯂꯦꯡ ꯂꯦꯡꯕ ꯇꯧꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯇꯧ ꯀꯔꯝꯅ? ꯑꯗꯨꯝꯅ ꯍꯥꯏꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯒꯣꯄꯥꯜ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯐꯃꯥꯡ ꯊꯪꯕ ꯃꯥꯏꯀꯩ ꯁꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯇꯞꯅ ꯇꯞꯅ ꯂꯦꯡꯖꯨꯝ ꯊꯪꯕ ꯃꯥꯏꯀꯩ ꯁꯣꯝꯗ ꯄꯥꯏꯔꯛꯄꯒꯨꯝ ꯇꯧꯔꯛꯂꯤ꯫ ꯒꯣꯄꯥꯜꯁꯨ ꯃꯁꯥꯗꯣ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕ ꯇꯧꯗ ꯁꯠ ꯂꯥꯎꯅ ꯃꯈꯨꯠ ꯑꯗꯨ ꯀꯟꯊꯣꯛꯏ꯫ ꯑꯗꯨꯒ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯇꯨꯡ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ꯫
masadi amata uba phangdi mamit anido ngangsang ngang ba makai mangonda munna yengduna lairambado Gopal mahaki masada surakli madu uraklaba matam maduda Gopalado masasi aki tujung ba phaurakli Gopalna sidi karino sidi mi mandida kanano sibu asi haidana Gopalado yamna kan hekta mamado kaurakli mapa syauna pulap tarakli mamado laten thongmay amasu khalli aduga khara thuna sanglakli Gopal mahaki masado kina laimaiduda tubak tasanduna phamduna lairami mamaduna tauriba pungnamak adu uri Gopalda ibungo nangde duda kaidoriba phamungda gyan tana pothaba yadabro mama sanglakpaduda Gopal masado gyan khara lakli Gopalna ima aisi sida matau karamna aisi gyan ge imang mangna lairami phamanga sida matau karamna tumlam libano ai sasi gyaminga mata tadre mapada su sanglai hai tumbani tumlabadi kankhala se gyan tana thadaraga tumba yadabra ngasi asi thauri yanduna si khibagi mi singasi ikida kinabana goisili ibo nangna tawthorak pasima khonthi sabamda ngakta thabaga si tawradana se kankhala se gyan tana thadaraga dumaktumoko nama ibani su gyan tana tumlage haidana Gopal gi mama amadi mapa animak ado dum thokhare Gopal sumakha tana nungaina potharage haidana pothaba horakli ngai haktangi matungda imong ase kanagumba matagi mawa makhol taba tauda su kamduna loina tumna khare Gopalna hojik tawramliba pumnamak singadoi pukanano kanagumba matanadi tawrak loida aduga hojik aigi sada tawkriba pumnamak singado aina ngasai mai oktabida sankhibaduna maram oiduna tawribra ai shasi singde hek singnaida asumna tawduna lairingai khulgi hui mayam singa si supung khong ba horakle Gopal gi mama amadi mapa nungaina adumak pothari khulgi hui mayam singa si suloina pungkhong da khongnarakle hoida adumak tum tharageda asum tawdana Gopal do masado adumak tum thakre ngai haktangi matungda Gopal ado mikap tholakle handamukti mama itu danung sitpagi sanel khara phangi haidana Gopal ado mikap tholakpani ahingi matam simadi tumpham ga amata khangdi Gopal su mikap tholakpa kana aduda pumamam naga laibaga mai somata laktabaga nungsi su khara sitpaga masado ingli longna adumak hippani naksep thangba sarukta hek onthorakpa kana aduda makhoi gi hingkholda khariba sambal mayam singado mami sami oina urakle madu urakpa matam aduda Gopal mahaki masado khangyeng yengi aduga mahaki mamit adasu khangsing singlaba matam aduda Gopal masada ngasi tawriba pumnamak singasi karino haiba gyan menga tajakhidri mahaki masado imung mahaki kadagina matau karamna sumang matol tamna laklibano haibado mahaksu gyan menga amate hek takhidri Gopal khara thuna sangge haidana tawi adubu adum hek sangge haidana tawbaduda mahaki nakal waida hauriba uwa mayam singado phere haiduna saptra tawba horakli Gopal su tawriba pumnamak singasi masado lauba khongba amatangam khidri mahaki khanawado kanagumba amana ipha phajinba gumna masado thak nikpa makai aki tujungba khara phaurakli Gopalna ngasigi mataw si karino aina ngasai mai oktabida sangkhibaduna aduna maram oiduna tawribra aigi sasi onthona khikreda asi hairaga mahak adusu khongpham ado khara thangdana satli adumna khongthang ado thangduna satlabasu upaya mata leitre tungthangba saruk aduda sorma pi ma sauna honduna Gopal gi maning tamna lakle Gopal su kanano haidana phatlai thotuna yengge khalli adubu masasi kibe mandana mata yengba ngamlamde Gopal su mamai do phatlai thotuna handak mukti pangal aroiba phudoktuna yenglage haidana mahak tu mamit ado phatlauna yenglai asumna yengba matam aduda musin muraba nupa mayam ama mahaki tungthangba saruk aduda marai taba makhai lairami Gopal madu uba matamda masado mihul ithak thakatli Gopal khara thuna sangge khalli adubu mahaki tungthangbada lairiba mami sami oina lairiba nupa mayamgi mitam oina tawriba singado Gopal mahaki masado tap launa pharai
ꯑꯗꯨꯝꯅ ꯐꯥꯔꯕ ꯀꯥꯟ ꯑꯗꯨꯗ ꯒꯣꯄꯥꯜ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯈꯪꯁꯤꯡ ꯁꯤꯡꯉꯤ꯫ ꯒꯣꯄꯥꯜ ꯂꯥꯎꯕꯒ ꯑꯃꯠꯇ ꯉꯝꯗ꯭ꯔꯦ꯫ ꯃꯆꯤꯜꯁꯤꯡ ꯑꯗꯨꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯇꯥꯞ ꯂꯥꯎꯅ ꯍꯦꯛꯇ ꯐꯥꯕꯒꯨꯝꯅ ꯃꯆꯤꯜ ꯑꯗꯨꯁꯨ ꯋꯥ ꯉꯥꯡꯕ ꯑꯃꯠꯇ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯒꯣꯄꯥꯜ ꯃꯁꯥꯗꯨ ꯏꯌꯥ ꯏꯌꯥ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯃꯁꯤ ꯑꯃꯠꯇ ꯂꯦꯡꯕ ꯉꯝꯗ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯑꯁꯨꯝꯅ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯆꯠꯄ ꯀꯥꯟ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯆꯤꯜ ꯇꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯒꯣꯄꯥꯜꯒꯤ ꯄꯨꯛꯆꯦꯞ ꯋꯥꯏꯗꯨꯗ ꯆꯛ ꯂꯥꯎꯅ ꯍꯦꯛꯇ ꯊꯤꯟꯖꯤꯜꯂꯛꯏ꯫ ꯒꯣꯄꯥꯜꯁꯨ ꯃꯁꯥꯗꯣ ꯍꯤꯛ ꯍꯥꯏꯔꯒ ꯍꯦꯛꯇ ꯃꯁꯥꯗꯣ ꯑꯋꯥ ꯆꯩꯅꯥꯈꯣꯜ ꯈꯪꯂꯛꯏ꯫ ꯋꯥ ꯉꯥꯡꯕꯒ ꯑꯃꯠꯇ ꯉꯝꯈꯤꯗ꯭ꯔꯤ꯫ ꯇꯨꯡ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕ ꯑꯍꯜꯖꯥꯎꯒꯤ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝ ꯑꯃ ꯃꯍꯥꯛꯅ ꯃꯃꯤꯠꯇ ꯎꯕ ꯍꯧꯔꯛꯂꯤ꯫ ꯃꯥꯏꯕ ꯑꯍꯜꯖꯥꯎꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯔꯛꯄꯗꯨꯗ ꯒꯣꯄꯥꯜꯅ "ꯑꯣ ꯏꯄꯨ ꯑꯍꯜꯖꯥꯎ, ꯅꯪꯅ ꯂꯩꯀꯥꯏꯁꯤꯗ ꯑꯣꯠꯄ ꯅꯩꯕ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯩꯗꯤ ꯈꯪꯂꯦ꯫ ꯑꯗꯨꯕꯨ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯀꯗꯧꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗꯤ ꯅꯪꯅ ꯂꯣꯏꯅ ꯊꯣꯛꯍꯟꯕ ꯇꯥꯔꯦ꯫ ꯉꯁꯤ ꯁꯤꯔꯤꯕ ꯃꯤꯁꯤ ꯑꯁꯤꯁꯨ ꯅꯪꯅ ꯊꯣꯛꯍꯟꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ." ꯑꯁꯤ ꯍꯥꯏꯗꯅ ꯒꯣꯄꯥꯜ ꯑꯗꯣ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯛꯂꯤ꯫ ꯑꯍꯜꯖꯥꯎꯒꯤ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯂꯥꯛꯂꯕ ꯃꯤꯇꯝ ꯑꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯒꯣꯄꯥꯜꯒꯤ ꯊꯕꯥꯛꯇꯁꯨ ꯆꯛ ꯆꯛ ꯂꯥꯎꯅ ꯍꯦꯛꯇ ꯊꯤꯜꯂꯛꯂꯤ ꯌꯣꯠꯆꯩ ꯑꯃꯅ꯫ ꯑꯇꯩ ꯂꯥꯛꯂꯤꯕ ꯁꯔꯣꯏ ꯉꯥꯔꯣꯏ ꯃꯌꯥꯝꯁꯤꯡ ꯐꯠꯇ꯭ꯔꯕ ꯃꯤꯇꯝꯁꯤꯡ ꯑꯗꯨꯁꯨ ꯒꯣꯄꯥꯜꯒꯤ ꯃꯉꯛ ꯁꯝ ꯑꯗꯣ ꯃꯅꯤꯡ ꯃꯃꯥꯡ ꯍꯨꯍꯨꯠ ꯂꯩꯗꯨꯅ ꯊꯨꯗꯦꯛꯂꯤ꯫ ꯃꯉꯛ ꯁꯝ ꯑꯗꯨ ꯂꯩꯊꯦꯛ ꯊꯅꯝꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯒꯣꯄꯥꯜ ꯑꯗꯣ ꯑꯗꯨꯝ ꯁꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯁꯤꯔꯤꯕ ꯃꯤꯁꯤ ꯑꯗꯨꯁꯨ ꯃꯆꯤꯜ ꯇꯨꯝꯕ ꯑꯃꯅ ꯄꯨꯡꯊꯤꯡꯗ ꯊꯤꯡꯈꯤꯕꯗꯨꯗ ꯃꯍꯥꯛꯀꯤ ꯏ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯁꯨꯃꯥꯡ ꯃꯌꯥꯏꯗꯨꯗ ꯍꯦꯛꯇ ꯄꯨꯝꯊꯟ ꯊꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯒꯣꯄꯥꯜꯒꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨꯁꯨ ꯃꯐꯝ ꯖꯒꯥꯗꯨꯗ ꯃꯥꯡꯂꯦ꯫ ꯑꯍꯜꯖꯥꯎꯒꯤ ꯃꯤꯇꯝ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯣꯏꯅ ꯂꯥꯛꯂꯤꯕꯗꯣ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯑꯗꯨꯃꯛ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗ ꯑꯍꯜꯖꯥꯎꯅ ꯁꯤ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯄꯥꯡꯒꯜ ꯑꯁꯤꯁꯨ ꯍꯦꯟꯅ ꯍꯥꯞꯀꯠꯄ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯂꯤ꯫ ꯌꯥꯔꯦ, ꯁꯤ ꯑꯣꯏꯔꯕꯗꯤ ꯌꯥꯔꯦ꯫ ꯑꯩꯒꯤ ꯃꯇꯝ ꯑꯁꯤ ꯈꯔ ꯁꯥꯡꯅ ꯁꯥꯡꯗꯣꯛꯄ ꯍꯥꯏꯕꯗꯣ, ꯑꯩꯒꯤ ꯄꯨꯟꯁꯤ ꯆꯪꯖꯦꯜ ꯑꯁꯤ ꯁꯥꯡꯗꯣꯛꯄ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯑꯃꯥꯏꯕ ꯑꯍꯜꯖꯥꯎꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯤ꯫ ꯑꯗꯨꯒ ꯑꯍꯤꯡꯒꯤ ꯃꯇꯝꯗꯨꯃꯗꯤ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯤ꯫ ꯅꯣꯡꯉꯥꯜꯂꯛꯂꯕ ꯃꯇꯝꯗ ꯂꯩꯀꯥꯏꯁꯤ ꯃꯔꯥꯡ ꯃꯔꯥꯡ ꯇꯧꯔꯛꯂꯤ꯫ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯌꯥꯏꯃꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟꯃꯦꯟꯒ ꯑꯃꯠꯇ ꯍꯦꯛ ꯇꯥꯗꯦ꯫ ꯂꯩꯀꯥꯏꯁꯤ ꯑꯃ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯃꯨꯛ ꯁꯤꯖꯤꯜꯂꯛꯄꯁꯤꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯀꯤꯅꯔꯛꯂꯤ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯃꯥꯏꯕ ꯑꯍꯜꯖꯥꯎꯁꯨ ꯃꯁꯥꯗꯨ ꯃꯌꯨꯝꯗ ꯍꯦꯟꯗꯣꯛꯇ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯈꯪꯕꯖꯥꯠ ꯅꯠꯇꯦ꯫ ꯍꯟꯗꯛ ꯃꯔꯛ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ, ꯑꯀꯤ ꯇꯨꯖꯨꯡꯕ ꯃꯌꯥꯝ ꯑꯃ ꯐꯥꯎꯔꯤꯕ ꯃꯌꯥꯝ, ꯑꯗꯨꯒ ꯊꯪꯅ ꯊꯪꯅꯅ ꯂꯩꯀꯥꯏꯁꯤꯗ ꯃꯤꯁꯤ ꯃꯤꯅꯥ ꯑꯅꯤꯔꯛ ꯊꯣꯛꯆꯤꯜꯂꯛꯂꯕꯁꯤ ꯃꯌꯥꯝ ꯑꯁꯤ ꯑꯀꯤ ꯇꯨꯖꯨꯡꯕ ꯐꯥꯎꯔꯤ꯫ ꯒꯣꯄꯥꯜꯒꯤ ꯃꯤꯍꯥꯠ ꯊꯤꯔꯕ ꯈꯨꯍꯥꯠ ꯑꯗꯣ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯆꯤꯡꯅꯩ꯫ ꯃꯍꯥꯛꯀ ꯅꯨꯡꯉꯥꯏꯅꯗꯕ ꯃꯤ ꯈꯔ ꯂꯩꯔꯝꯒꯅꯤ, ꯑꯗꯨꯅ ꯒꯣꯄꯥꯜ ꯑꯁꯤ ꯀꯧꯊꯣꯛꯇꯨꯅ ꯍꯥꯠꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯅꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯁꯤꯔꯤꯕ ꯈꯨꯁꯤ ꯑꯁꯤ ꯑꯍꯜꯖꯥꯎꯅ ꯍꯥꯠꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯥꯏꯕ ꯌꯥꯏꯃꯁꯨ ꯈꯪꯂꯦ꯫ ꯌꯥꯏꯃꯅ ꯃꯊꯟꯇ ꯁꯣꯟꯖꯩ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯐꯠꯈꯤꯗ꯭ꯔꯦꯗ! ꯅꯪꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧꯕ ꯍꯥꯏꯔꯛꯄ ꯂꯥꯛꯇꯦ ꯍꯥꯏꯗꯅ ꯅꯪꯅ ꯑꯁꯨꯛ ꯇꯝꯊꯤꯅ ꯂꯩꯀꯥꯏꯁꯤꯗ ꯈꯕꯩ ꯈꯔꯥ ꯁꯥꯗꯨꯅ ꯒꯣꯔꯣ ꯒꯣꯔꯣ ꯂꯥꯎꯅ ꯑꯣꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯗꯤ ꯅꯣꯡꯃꯇ ꯈꯜꯂꯨꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯁꯨꯛ ꯌꯥꯝꯅ ꯇꯝꯊꯤꯕ ꯑꯍꯜ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯗꯤ ꯅꯣꯡꯃꯇꯁꯨ ꯊꯥꯖꯔꯨꯗꯦ꯫ ꯅꯪꯗꯤ ꯑꯗꯨꯛ ꯌꯥꯝꯅ ꯇꯝꯊꯤꯕ, ꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯇꯝꯊꯤꯕ ꯁꯥ ꯃꯈꯜ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯐꯩ, ꯅꯪꯅ ꯉꯝꯕ꯭ꯔꯥ? ꯈꯨꯜ ꯂꯩꯀꯥꯏꯁꯤ ꯉꯥꯛꯊꯣꯛ ꯁꯦꯡꯗꯣꯛꯇꯨꯅ ꯇꯧꯔꯤꯕ ꯑꯩꯅ ꯉꯝꯕ꯭ꯔꯥ? ꯅꯪꯅ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥ? ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯀꯥꯟ ꯑꯗꯨꯗ ꯈꯨꯜ ꯑꯁꯤ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯌꯥꯏꯃꯅ ꯈꯟꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯤꯁꯤ ꯃꯤꯅꯥ ꯑꯁꯤ ꯁꯤꯕ ꯑꯁꯨꯝ ꯇꯣꯏꯁꯤꯜꯂꯛꯂꯤ꯫ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯤ 2 ꯅꯠꯇ꯭ꯔꯒ 3 ꯅꯠꯇ꯭ꯔꯒ 3 ꯑꯁꯨꯝ ꯁꯤꯕ ꯍꯧꯔꯛꯂꯤ꯫ ꯂꯩꯀꯥꯏꯁꯤ ꯍꯦꯟꯃꯜꯂꯛꯄꯗꯨꯗ ꯃꯥꯏꯕ ꯌꯥꯏꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯌꯥꯏꯃꯒꯤ ꯃꯅꯥꯛꯇ ꯃꯌꯥꯝ ꯑꯗꯨꯅ ꯂꯥꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯌꯥꯏꯃꯅ ꯑꯁꯨꯝ ꯍꯥꯏꯔꯛꯏ꯫ ꯃꯌꯥꯝ, ꯈꯨꯜ ꯑꯁꯤꯗ ꯊꯧ ꯑꯃꯗꯤ ꯇꯧꯗꯕꯗꯤ ꯌꯥꯔꯣꯏ꯫ ꯊꯧ ꯑꯁꯤ ꯑꯩꯒꯤ ꯁꯨꯃꯥꯡ ꯑꯁꯤꯗ ꯑꯗꯨꯃꯛ ꯇꯧꯁꯤ꯫ ꯂꯩꯀꯥꯏꯁꯤ ꯃꯌꯥꯝꯅꯁꯨ ꯑꯋꯥ ꯑꯅꯥ ꯃꯌꯥꯝ ꯑꯃ ꯈꯪꯅꯔꯕꯃꯛꯇꯗ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯂꯦ꯫ ꯃꯌꯥꯝ, ꯊꯧ ꯑꯁꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯗꯨꯃꯛ ꯇꯧꯁꯤ ꯍꯥꯏꯗꯅ ꯏꯆꯝ ꯆꯝꯅ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯃ ꯇꯧꯏ꯫ ꯂꯥꯏꯒꯤ ꯊꯧꯔꯝ ꯏꯆꯝ ꯆꯝꯕ ꯑꯃ ꯇꯧꯔꯤꯕꯁꯤ
ꯃꯍꯥꯛꯅ ꯃꯌꯥꯝ ꯑꯗꯨꯗ ꯇꯧꯁꯤꯟꯅꯔꯤꯕꯅꯤ꯫ ꯌꯥꯏꯃꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯐꯕ ꯇꯧꯒꯦ ꯈꯟꯗꯨꯅ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯃꯤꯠꯇ ꯇꯧꯗꯕ ꯌꯥꯗꯕ ꯑꯃꯒꯨꯝꯅ ꯎꯍꯟꯗꯨꯅ ꯃꯍꯥꯛꯁꯨ ꯇꯧꯔꯤ ꯄꯣꯠꯅꯤ꯫ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯗꯨ ꯇꯧꯕ ꯂꯣꯏꯁꯤꯜꯂꯛꯂꯦ ꯍꯥꯏꯗꯅ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕꯗꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯂꯣꯏꯅ ꯂꯣꯏꯗꯨꯅ ꯍꯟꯅꯈꯤꯕꯗꯨꯗ ꯌꯥꯏꯃꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ, "ꯂꯩꯃ, ꯉꯁꯤꯒꯤ ꯑꯍꯤꯡꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯑꯩꯁꯨ ꯏꯁꯥꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯅꯤꯡꯏ." ꯂꯩꯃꯅ, "ꯑꯦ, ꯃꯣꯏ ꯄꯥꯕꯨꯡ, ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯔꯤꯕꯅꯣ?" "ꯈꯨꯜ ꯑꯁꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯅꯝꯕ ꯂꯝꯁꯤꯡ ꯑꯁꯤ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯄꯁꯤ ꯌꯥꯝꯅ ꯄꯥꯝꯃꯨꯏ꯫ ꯑꯗꯨꯅ ꯑꯩꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗꯤ ꯑꯐꯕ ꯈꯔꯗꯤ ꯇꯧꯔꯝꯒꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯏꯁꯥꯁꯦ ꯈꯜꯂꯛꯂꯦꯗꯣ꯫ ꯌꯦꯡꯉꯣ, ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯐꯠꯇꯕ ꯇꯧꯔꯤꯕꯁꯤ ꯑꯋꯥꯡ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯃꯥꯝꯃ ꯑꯍꯜꯖꯥꯎ ꯑꯁꯤ ꯑꯍꯜꯁꯨ ꯌꯥꯝꯅ ꯑꯣꯏꯔꯛꯂꯤ꯫ ꯑꯍꯜ ꯃꯇꯝ ꯑꯣꯏꯔꯛꯂꯕꯅꯤꯅ ꯂꯦꯝꯅ ꯂꯩꯊꯣꯛꯄ ꯌꯥꯕꯅꯤ, ꯑꯗꯨꯕꯨ ꯃꯁꯤ ꯌꯥꯔꯣꯏꯗ꯭ꯔꯤ꯫ ꯑꯩꯒꯤ ꯃꯟꯇ꯭ꯔ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯅ ꯁꯥꯟꯅꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗꯦ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯤꯁꯨ ꯑꯩꯅ ꯁꯠꯇꯕ ꯌꯥꯗꯦ꯫ ꯃꯃꯥꯡ ꯊꯛꯀꯤ ꯃꯇꯝꯗꯒꯤ ꯍꯧꯔꯒ ꯑꯩꯁꯤ ꯑꯐꯕ ꯊꯕꯛ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯏ꯫ ꯃꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯊꯋꯥꯏ ꯁꯠꯂꯛꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯕ ꯑꯍꯜꯖꯥꯎꯒꯤ ꯊꯋꯥꯏ ꯑꯁꯤ ꯁꯠꯇꯕ ꯌꯥꯗꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯤꯅ ꯑꯗꯨꯝ ꯍꯤꯡꯗꯨꯅ ꯂꯩꯔꯕꯗꯤ ꯈꯨꯜ ꯂꯩꯀꯥꯏꯁꯤ ꯍꯦꯟꯅ ꯍꯦꯟꯅ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯕ ꯍꯥꯏꯕꯗꯣ ꯃꯗꯨ ꯑꯣꯏꯔꯛꯀꯗꯧꯔꯤ꯫ ꯑꯩ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤ ꯅꯈꯣꯏ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯍꯧꯒꯠꯂꯛꯀꯅꯨ, ꯑꯩꯅ ꯊꯣꯛꯄ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯁꯥꯟꯅꯒꯦ" ꯍꯥꯏꯗꯅ ꯃꯥꯏꯕ ꯌꯥꯏꯃꯗꯨꯁꯨ ꯃꯃꯤꯠꯇ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯈꯔ ꯇꯧꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯐꯝꯍꯧꯔꯦ꯫ ꯂꯩꯃꯁꯨ ꯃꯁꯥꯗ ꯍꯣꯏ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯦ꯫ ꯑꯁꯨꯝꯅ ꯄꯨꯡ 12 ꯇꯥꯔꯛꯂꯕ ꯃꯇꯝꯅꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕ ꯑꯍꯜꯖꯥꯎꯁꯨ ꯀꯩꯅꯣ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯇꯧꯔꯛꯀꯗꯧꯔꯦ ꯍꯥꯏꯕꯗꯣ ꯈꯪꯂꯦ꯫ ꯃꯥꯏꯕ ꯑꯍꯜꯖꯥꯎꯅ, ꯑꯩꯒꯤ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗ ꯇꯦꯝꯁꯤꯟꯅꯔꯛꯄ ꯃꯤꯑꯣꯏꯁꯤꯡ ꯈꯔꯁꯨ ꯌꯥꯎꯔꯤ꯫ ꯌꯥꯏꯃ, ꯅꯪꯅ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗ ꯌꯦꯠꯂꯤ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯂꯤ꯫ ꯐꯔꯦ, ꯅꯪꯅ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯌꯦꯡꯕ ꯇꯥꯔꯦꯗꯅ꯫ ꯉꯔꯥꯡꯒꯤ ꯉꯥꯈꯥ ꯅꯪꯅꯁꯨ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗ ꯆꯠꯇꯅ ꯂꯥꯏ ꯈꯨꯔꯝ ꯈꯣꯠꯇꯅ ꯌꯦꯠꯄꯁꯨ ꯃꯌꯥꯝ ꯑꯃ ꯇꯧꯖꯕ ꯁꯥꯔꯤ꯫ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯅꯪ ꯅꯃꯤꯠ ꯊꯤꯠꯅ ꯌꯦꯡꯉꯣ꯫ ꯑꯩꯁꯤ ꯃꯇꯝ ꯑꯃꯒꯤ ꯃꯥꯏꯕ ꯑꯍꯜꯖꯥꯎꯅꯤ, ꯑꯍꯜꯖꯥꯎ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯏꯕ ꯑꯍꯜꯖꯥꯎ ꯃꯆꯤꯟꯗ मुरुम मुरुम सोंदुना नोई। माइबा हलजाउसु मसिंदा मुरुम मुरुम सोंदुना नोकपा कानादुदा मसादो लाइसोन तिनसोन खरा तौदुना महाकी अकोइबदा लैरिबा लाई फतबा मयामसिंग अदो थादोकपा हौरक्ले। असोमदना याइमसु महाकी सुमांग मतोल तमना लाई फतबसिंग अदो लोइसिन्नबगिदमक्ता महाक्तुसु कैकैनो यामना तौबा हौरक्ले। असुमना लोइसिलक्नबा तौबा मतम लाई खुरंबा खरा हौरक्लबा मतम अदुदा मनिंगथोंग थंगबा सरुक अदोमदा लैमगी नाकोंगदा मनिंगथोंग असे अमुक्तंग हांगलो नुपी मनिंगथोंग असे अमुक्तंग हांगलो हायदना याइमगी खोंजेलदा हायरक्ले। लैमसु महाकी नुपा अदु ओइरबोय खलुदना पंथबा अमता तौदा मनिंगथोंग तमना लाक्ले। तसेंगबमक्ति याइमा सुमांग मतोलदा लाई खुरमले। लैमसु कैनोदा लाई खुरमबसे असुक थुना लोइसिल्लब्रो पुंग असिबु बरो कितंग हेलकपदा ngairi लाई खुरमबसी यामना थुनादि लोइसिलिदा हाइदुना खंजानादुना लै। अदुबु मनिंगथोंग थंगबा सरुक अदुदा थोंग असे हांगतोकलो हाइदना थोंग अदु थिनबा हौरई। से लैमा थोंग से अमुता हांगोसे से किता थुना हांगोसे। लैमसु पंथबा अमता तौदा वाखलदा करिगुंबा अमता खनबा तौदा थोंग अदु हांगदोकले। असुमना थोंग अदु हांगदोकपा मतम मदुदा कनागुंबा अमतादि लैरमदे। महाकी मसादुदा नुंसित मयाम अमा जोरो जोरो लाउना सिसिनबा हौरक्ले। लैमसु मसादु तु सुंखिबा खंगौदे तौरिबा पुम्नमक्सिंग असे। लैमा मसादु इमुंग तमना सिनसिंगे हायदना तौई अदुबु कनागुंबा अमना महाकी मखोंग अदुदा ताप लाउना फारक्ले। असुमना फारक्लबा कान अदुदा लैमा मनिंगथोंग थंगबा सरुक अदोमदा सोरो सोरो पायदुना सिंखिरमी। लैमा यामना कन्ना कन्ना लाउगे खल्ली अदुबु लाउबा अमता ngablamde। मखनाउ सरम मदुदा कनागुंबा मियोय अमना ताप लाउना फाजिल्ली। असोमदा माइबा अहलजाउना थारकपा सरोय ngaroy mayamsing amadi mahaki thawai aduga loinana माइबा याइमा होइदा लाकपनी।
ꯃꯥꯏꯕ ꯑꯍꯜꯖꯥꯎꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯂꯨꯁꯤꯡꯗꯨꯅ ꯂꯥꯛꯂꯕ ꯃꯇꯨꯡ ꯂꯩꯃꯗꯨ ꯐꯥꯗꯨꯅ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯆꯤꯡꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯃ ꯃꯁꯥꯗꯨ ꯑꯣꯠꯄ ꯅꯩꯕ ꯇꯧꯔꯛꯏ꯫ ꯃꯈꯣꯡ ꯃꯈꯨꯠꯁꯤꯡ ꯑꯗꯨꯁꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯂꯣꯏꯅ ꯊꯨꯗꯦꯛꯂꯤ꯫ ꯃꯁꯥꯗꯨ ꯂꯦꯡꯕ ꯂꯥꯛꯄ ꯉꯝꯗ꯭ꯔꯕ ꯃꯇꯨꯡ ꯑꯗꯨꯗ ꯃꯈꯧꯔꯤ ꯁꯔꯝ ꯑꯗꯨ ꯑꯍꯜꯖꯥꯎꯒꯤ ꯃꯤꯇꯝ ꯑꯣꯏꯅ ꯂꯥꯛꯂꯕ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨ ꯃꯗꯨꯅ ꯍꯦꯛꯇ ꯃꯦꯊꯠꯇꯨꯅ ꯍꯥꯠꯀꯦ ꯍꯥꯏꯕꯒꯨꯝ ꯇꯧꯔꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯅꯥꯀꯜ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯁꯔꯣꯏ ꯉꯥꯔꯣꯏ ꯃꯨꯛꯁꯤ ꯃꯨꯁꯤꯟ ꯃꯨꯔꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯅꯨꯡꯖꯥꯎ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯄꯥꯏꯗꯅ ꯂꯩꯃꯒꯤ ꯃꯀꯣꯛ ꯃꯁꯥ ꯂꯣꯏꯅ ꯄꯨꯡꯊꯣꯝ ꯊꯣꯝꯅ ꯊꯨꯒꯥꯏꯕ ꯍꯧꯔꯛꯂꯤ꯫ ꯃꯁꯥ ꯃꯀꯣꯛ ꯑꯗꯨꯁꯨ ꯅꯨꯡꯇꯨꯝ ꯃꯌꯥꯝ ꯑꯆꯧꯕꯁꯤꯡ ꯑꯗꯨꯅ ꯊꯣꯝꯕ ꯃꯇꯝꯗ ꯂꯣꯏꯅ ꯏꯍꯪ ꯅꯥꯍꯤꯡ ꯁꯥꯗꯨꯅ ꯃꯁꯥꯗꯨ ꯂꯣꯏꯅ ꯄꯨꯡꯀꯥꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯑꯁꯨꯝꯅ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯂꯕ ꯃꯇꯝ ꯑꯗꯨꯗ ꯁꯔꯣꯏ ꯉꯥꯔꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯁꯞꯇ꯭ꯔ ꯇꯧꯔꯛꯏ꯫ ꯑꯗꯨꯝꯅ ꯁꯞꯇ꯭ꯔ ꯇꯧꯔꯛꯄꯗꯨꯗ ꯌꯥꯏꯃꯁꯨ ꯃꯈꯣꯜꯁꯤꯡ ꯑꯁꯤ ꯇꯥꯔꯤ꯫ ꯀꯗꯣꯝ ꯊꯪꯕ ꯁꯔꯨꯛꯇꯒꯤꯅꯣ ꯅꯨꯄꯤ ꯑꯃꯅꯁꯨ ꯂꯥꯎ ꯈꯣꯡꯗꯨꯅ ꯇꯧꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏꯗ? ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯅꯠꯇ꯭ꯔꯥ? ꯅꯨꯄꯤ ꯑꯃꯅꯁꯨ ꯊꯋꯥꯏꯃꯤ ꯑꯣꯏꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯩꯃꯒꯤ ꯈꯣꯟꯖꯦꯜꯗ ꯇꯥꯍꯜꯂꯛꯏ꯫ ꯌꯥꯏꯃꯁꯨ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯁꯤꯗꯨꯅ ꯇꯥꯔꯤꯕꯗꯣ ꯂꯩꯃꯁꯨ ꯃꯁꯥꯗꯨ ꯏꯍꯪ ꯅꯍꯪ ꯏꯉꯥꯡ ꯉꯥꯡꯅ ꯄꯨꯡꯉꯥꯡ ꯉꯥꯡꯕ ꯃꯈꯩ ꯇꯥꯔꯤꯕꯗꯣ ꯃꯀꯣꯛ ꯑꯗꯨꯁꯨ ꯑꯃꯠꯇ ꯂꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯌꯥꯏꯃꯁꯨ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯏ ꯍꯧꯕ ꯃꯈꯩ ꯁꯥꯎꯕ ꯍꯧꯔꯛꯂꯤ꯫ ꯃꯁꯥꯗꯣ ꯀꯟꯊꯤ ꯊꯣꯛꯄ ꯃꯈꯩ ꯁꯥꯎꯗꯨꯅ ꯑꯁꯨꯝ ꯍꯥꯏꯔꯛꯏ, "ꯏꯌꯥ, ꯑꯁꯨꯛ ꯇꯝꯊꯤꯕ ꯃꯤꯍꯥꯠ ꯑꯁꯤꯗꯤ! ꯃꯥꯝ ꯑꯍꯜꯖꯥꯎ, ꯅꯪ ꯈꯪꯉꯣꯏꯗ꯭ꯔꯗꯣ?" ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠ ꯑꯗꯨ ꯈꯨꯗꯨꯝꯁꯤꯡꯗꯨꯅ ꯈꯥꯡꯂꯤ꯫ ꯃꯃꯥꯡ ꯊꯪꯕ ꯁꯨꯃꯥꯡ ꯃꯇꯣꯜ ꯇꯥꯝꯅ ꯂꯥꯛꯂꯤ꯫ ꯑꯁꯣꯝꯗꯅ ꯃꯥꯏꯕ ꯑꯍꯜꯖꯥꯎꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯌꯥꯏꯃꯒꯤ ꯅꯨꯄꯤ ꯑꯗꯨ ꯍꯥꯠꯂꯦ ꯍꯥꯏꯕ ꯃꯍꯥꯛ ꯃꯁꯥ ꯈꯪꯂꯕꯃꯛꯇꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ꯫ ꯑꯗꯨꯕꯨ ꯃꯁꯥ ꯉꯥꯛꯊꯣꯛꯅꯕꯗꯤ ꯑꯃꯠꯇ ꯍꯦꯛ ꯇꯧꯍꯧꯗ꯭ꯔꯦ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯌꯥꯏꯃꯅ ꯂꯥꯏ ꯈꯨꯔꯝꯃꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯁꯨ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ꯫ ꯃꯁꯥꯗꯨ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯒꯦ ꯍꯥꯏꯗꯅ ꯃꯁꯥ ꯑꯗꯨ ꯆꯦꯛꯁꯤꯟꯗꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯃꯥꯡꯒꯗꯧꯔꯦ ꯍꯥꯏꯕꯁꯤ ꯑꯃꯠꯇ ꯈꯪꯕꯖꯥꯠ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯇꯧꯗꯅ ꯃꯍꯥꯛꯇꯨꯁꯨ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯃꯤ ꯑꯃꯒꯤ ꯊꯋꯥꯏꯁꯤꯡꯂꯦ ꯍꯥꯏꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯦꯛꯇ ꯄꯣꯊꯥꯈ꯭ꯔꯦ꯫ ꯃꯩ ꯍꯧꯅ ꯁꯥꯎꯔꯕ ꯌꯥꯏꯃ ꯃꯍꯥꯛꯅ ꯄꯥꯏꯈꯠꯂꯤꯕ ꯃꯤꯇꯝ ꯑꯗꯨ ꯑꯊꯧꯕ ꯊꯥꯡ ꯑꯃꯅ ꯁꯤꯟꯕ ꯍꯧꯔꯛꯂꯤ꯫ ꯃꯊꯕꯥꯛ ꯃꯕꯨꯛ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯄꯨꯡꯁꯤꯡꯗ ꯁꯤꯟꯕ ꯍꯧꯔꯛꯂꯕꯗꯨꯗ ꯑꯁꯣꯝꯗ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯤꯕ ꯑꯍꯜꯖꯥꯎ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯏ ꯊꯣꯛꯄ ꯃꯈꯩ ꯃꯁꯤ ꯈꯨꯗꯤꯡꯒꯤ ꯁꯣꯛꯄ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯁꯣꯛꯄ ꯍꯧꯔꯛꯄꯗꯨꯗ ꯑꯍꯜꯖꯥꯎ ꯃꯤꯀꯞ ꯊꯣꯛꯂꯛꯂꯤ꯫ ꯑꯗꯨꯒ ꯑꯋꯥ ꯆꯩꯅꯥꯈꯣꯜ ꯑꯃꯒ ꯂꯣꯏꯅꯅ ꯃꯁꯥꯗ ꯌꯥꯝꯅ ꯋꯥꯅ ꯈꯪꯂꯛꯂꯤ꯫ ꯃꯆꯤꯟꯗꯁꯨ ꯃꯟꯇ꯭ꯔ ꯁꯣꯟꯒꯦ ꯍꯥꯏꯗꯅ ꯈꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯁꯣꯟꯕꯒ ꯑꯃꯠꯇ ꯍꯦꯛ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯌꯥꯏꯃꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨ ꯂꯥꯛꯂꯕꯁꯨ ꯊꯦꯡꯅꯔꯒꯦ, ꯑꯗꯨꯒ ꯌꯥꯔꯤꯕ ꯃꯈꯩ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯤ ꯁꯠꯂꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯁꯤꯡꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯥꯏꯕ ꯑꯍꯜꯖꯥꯎꯁꯨ ꯑꯋꯥ ꯆꯩꯅꯥꯈꯣꯜ ꯌꯥꯝꯅ ꯈꯥꯡꯂꯤ꯫ ꯃꯍꯥꯛꯀꯤ ꯁꯣꯛꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯆꯤꯜꯗ ꯃꯟꯇ꯭ꯔ ꯁꯣꯟꯕꯒ ꯂꯣꯏꯅ ꯀꯥꯎꯔꯤ꯫ "ꯑꯁ, ꯁꯤꯗꯤ ꯀꯅꯥꯃꯛꯅ ꯇꯧꯔꯤꯕꯅꯣ? ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤ ꯃꯥꯡꯕ ꯇꯥꯔꯦ, ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤ ꯃꯥꯡꯕ ꯇꯥꯔꯦ." ꯑꯁꯨꯝꯅ ꯇꯧꯏ꯫ ꯃꯕꯨꯛꯇꯁꯨ ꯉꯁꯥꯏ ꯌꯥꯏꯃꯅ ꯄꯥꯏꯈꯤꯕ ꯃꯤꯇꯝ ꯑꯗꯣ ꯃꯗꯨ ꯊꯥꯡꯗꯨꯅ ꯁꯛ ꯂꯥꯎꯅ ꯍꯦꯛꯇ ꯊꯤꯟꯖꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯊꯤꯟꯕꯗꯨꯗ ꯌꯥꯏꯃ ꯃꯁꯥꯗꯣ ꯌꯥꯝꯅ ꯍꯔꯥꯎꯔꯛꯂꯤ꯫ "ꯈꯪꯕ꯭ꯔꯥ, ꯅꯪꯁꯨ ꯈꯪꯕ꯭ꯔꯥ, ꯑꯩꯒꯤ ꯅꯨꯄꯤꯗ ꯌꯥꯝꯅ ꯍꯥꯠꯅꯤꯡꯈꯣꯗꯅ ꯃꯁꯤ ꯈꯛꯇꯁꯨ ꯅꯠꯇꯦ, ꯂꯩꯀꯥꯏꯁꯤꯗ ꯅꯪꯅ ꯑꯋꯥ ꯑꯅꯥ ꯇꯥꯍꯟꯒꯦ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯁꯤꯗ ꯒꯣꯔꯣ ꯒꯣꯔꯣ ꯂꯥꯎꯅ ꯍꯦꯛꯇ ꯑꯣꯠꯄ, ꯀꯩꯁꯨ ꯂꯩꯇ꯭ꯔꯕ ꯅꯪꯅꯁꯨ, ꯍꯌꯦꯡ ꯍꯪꯆꯤꯠ ꯇꯝꯕ ꯉꯝꯗ꯭ꯔꯕ ꯅꯪꯅꯁꯨ, ꯂꯩꯀꯥꯏꯁꯤꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯊꯋꯥꯏ ꯃꯌꯥꯝ ꯑꯃ ꯅꯪꯅ ꯍꯦꯛꯇ ꯄꯠ ꯄꯠ ꯂꯥꯎꯅ ꯍꯩ ꯂꯩ ꯊꯠꯄꯒꯨꯝꯅ ꯄꯠ ꯄꯠ ꯂꯥꯎꯅ ꯊꯠꯇꯅ ꯅꯪꯅ ꯍꯥꯠꯄ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯊꯋꯥꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯅꯪꯒꯤ ꯍꯛꯆꯥꯡꯗ ꯄꯨꯟꯁꯤ ꯆꯤꯡꯖꯦꯜ ꯁꯥꯡꯅꯕꯒꯤꯗꯃꯛꯇ ꯅꯪꯅ ꯍꯥꯞꯆꯤꯟꯕ. ꯈꯪꯉꯨ, ꯅꯪꯒꯤꯁꯨ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ. ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯈꯪꯉꯨ, ꯅꯪꯁꯨ ꯈꯪꯉꯨ." ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯏꯃꯗꯣ ꯌꯥꯝꯅ ꯄꯦꯟꯗꯅ ꯃꯤꯇꯝ ꯑꯗꯨꯗ ꯆꯛ ꯆꯛ ꯂꯥꯎꯅ ꯊꯤꯟꯖꯤꯜꯂꯤ꯫ ꯑꯁꯣꯝꯗꯗꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯅ ꯑꯍꯜꯖꯥꯎ ꯑꯗꯣ ꯏ ꯃꯌꯥꯝ ꯑꯃ ꯊꯣꯛꯄ ꯍꯦꯟꯃꯟꯗꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯗ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯗꯨꯅ ꯃꯍꯥꯛꯁꯨ ꯄꯨꯟꯁꯤ ꯆꯤꯡꯖꯦꯜ ꯂꯣꯏꯗꯨꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯗꯅ ꯁꯤꯔꯦ꯫ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯌꯥꯏꯃꯅ ꯃꯍꯥꯛꯀꯤ ꯃꯉꯛꯁꯝ ꯑꯗꯣ ꯃꯅꯤꯡ ꯃꯃꯥꯡ ꯂꯩꯊꯠꯇꯨꯅ ꯍꯥꯠꯇꯣꯛꯂꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯉꯛꯁꯝ ꯑꯗꯨꯁꯨ ꯂꯩꯊꯠꯂꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯕꯨꯛ ꯑꯗꯨꯁꯨ ꯁꯤꯡꯅꯥ ꯁꯥꯕ ꯃꯈꯩ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯊꯤꯕꯣꯡ ꯊꯤꯔꯤꯡꯒ ꯂꯣꯏꯅ ꯄꯨꯡꯇꯠ ꯇꯠꯄ ꯃꯈꯩ
ꯊꯥꯡꯅ ꯃꯐꯝ ꯈꯪꯗꯅ ꯊꯤꯜꯂꯒ ꯍꯥꯠꯂꯤ꯫ ꯌꯥꯏꯃꯁꯨ ꯄꯦꯜꯂꯤ, ꯑꯩ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯄꯨꯡꯄꯦꯟ ꯄꯦꯜꯂꯤ꯫ ꯈꯨꯜ ꯑꯁꯤꯗ ꯐꯠꯇꯕ ꯇꯧꯔꯝꯂꯤꯕ ꯃꯥꯏꯕ ꯅꯪꯗ ꯑꯩꯅ ꯍꯥꯠꯄꯁꯤ ꯑꯩꯅ ꯌꯥꯝꯅ ꯄꯦꯜꯂꯤ꯫ ꯈꯨꯜ ꯂꯩꯀꯥꯏꯅꯁꯨ ꯑꯩꯁꯦ ꯑꯐꯕ ꯇꯧꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯅꯁꯨ ꯀꯩꯁꯨ ꯉꯥꯡꯅꯒꯗꯕ ꯂꯩꯇꯦ꯫ ꯈꯪꯉꯨ, ꯅꯪꯁꯨ ꯈꯪꯉꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯏꯃ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯂꯩꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯀꯣꯟ ꯀꯣꯟꯗꯨꯅ ꯀꯞꯂꯤ꯫ ꯌꯥꯏꯃꯅ ꯀꯞꯄ ꯃꯈꯣꯜ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥ ꯎꯇꯝ ꯑꯗꯨꯁꯨ ꯊꯣꯛꯂꯛꯇꯨꯅ ꯀꯞꯄꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯅꯣꯡꯉꯥꯜꯂꯛꯂꯤ꯫ ꯅꯣꯡꯉꯥꯜꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯂꯩꯃꯒꯤ ꯁꯦꯕꯥ ꯑꯗꯨꯁꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯁꯤꯈꯤꯕꯗꯨꯗ ꯃꯊꯋꯥꯏꯗꯤ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇꯦ꯫ ꯌꯥꯏꯃꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯨ ꯅꯨꯡꯉꯥꯏꯇꯅ ꯁꯤꯃꯗꯤ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯗꯨꯃꯗꯤ ꯃꯌꯥꯝ ꯑꯗꯨꯗ ꯈꯪꯍꯜꯂꯤ꯫ ꯃꯌꯥꯝ ꯄꯨꯜꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯨꯝꯅ ꯂꯥꯎꯅ ꯍꯥꯏꯔꯛꯏ, ꯃꯌꯥꯝ, ꯑꯩ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯖꯒꯦ꯫ ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯤ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯃꯥꯏꯕ ꯑꯃꯅ ꯍꯥꯠꯈ꯭ꯔꯦ꯫ ꯃꯥꯏꯕ ꯑꯗꯨꯗꯤ ꯑꯇꯩ ꯀꯅꯥꯁꯨ ꯑꯃꯠꯇ ꯅꯠꯇꯦ, ꯃꯥꯏꯕ ꯑꯍꯜꯖꯥꯎ ꯑꯁꯤꯅꯤ꯫ ꯅꯍꯥꯟ ꯑꯩꯅ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯇꯧꯈꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯇꯧꯁꯤꯟꯅꯕ ꯉꯥꯛꯇꯅꯤ꯫ ꯂꯥꯏ ꯈꯣꯏꯔꯝꯕꯁꯤꯅꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯀꯥꯟꯅꯔꯣꯏ꯫ ꯑꯗꯨꯅ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏ ꯑꯁꯤ ꯇꯧꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯑꯩꯁꯨ ꯊꯋꯥꯏ ꯁꯠꯀꯦ ꯍꯥꯏꯗꯨꯅ ꯁꯤꯡꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯌꯥꯝꯕꯅ ꯈꯔ ꯃꯈꯩꯗꯤ ꯁꯤꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯔꯛ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯇꯝꯊꯤꯅ ꯁꯤꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ, ꯃꯥꯏꯕ ꯑꯍꯜꯖꯥꯎꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯗ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯌꯥꯝꯅ ꯆꯥꯟꯕꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯊꯧ ꯃꯉꯝꯁꯤꯡ ꯑꯗꯨꯁꯨ ꯄꯥꯡꯊꯣꯛꯄ ꯑꯃꯨꯛꯇꯪꯗꯤ ꯂꯣꯏꯁꯤꯟꯕꯤꯌꯨ꯫ ꯑꯇꯩ ꯑꯇꯩ ꯃꯍꯥꯛꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯑꯩꯅ ꯂꯣꯏꯁꯤꯜꯂꯛꯈꯤ ꯍꯥꯏꯗꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯃꯥꯏꯕ ꯑꯍꯜꯖꯥꯎꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯄꯣꯠꯂꯣꯏꯔꯦ꯫ ꯃꯥꯏꯕ ꯑꯍꯜꯖꯥꯎꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯌꯦꯡꯕꯗ ꯃꯌꯥꯝꯁꯨ ꯍꯦꯛꯇ ꯀꯤ꯫ ꯃꯁꯛ ꯑꯗꯨꯁꯨ ꯃꯨꯁꯤꯟ ꯃꯨꯕ ꯃꯈꯩ ꯄꯨꯡꯃꯨꯗ ꯃꯨꯔꯝꯃꯤ꯫ ꯃꯨꯁꯤꯟ ꯃꯨꯅ ꯂꯩꯔꯝꯕ ꯑꯗꯨꯒ ꯏ ꯃꯌꯥꯝ ꯑꯃꯅ ꯍꯥꯊꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗꯨꯗ ꯄꯨꯡꯊꯟ ꯊꯜꯂꯝꯕꯗꯨꯗ ꯃꯌꯥꯝ ꯑꯁꯤ ꯊꯛ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯀꯤꯈꯤꯕꯅꯤ꯫ ꯃꯥꯏꯕ ꯑꯍꯜꯖꯥꯎꯒꯤ ꯂꯥꯏꯁꯪ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯂꯥꯏ ꯁꯥꯟꯅꯕꯗꯣ ꯌꯥꯏꯃꯅ ꯇꯧꯗꯨꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯍꯤꯡꯈꯣꯜ ꯑꯁꯤꯁꯨ ꯃꯩ ꯊꯥꯗꯣꯛꯂꯁꯤ ꯍꯥꯏꯗꯅ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯈꯨꯜ ꯑꯗꯨ ꯌꯥꯏꯃꯅ ꯉꯥꯛꯊꯣꯛ ꯁꯦꯡꯗꯣꯛꯇꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯔꯥ ꯁꯦꯠꯄ ꯈꯨꯜ ꯑꯃ ꯑꯣꯏꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯈ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ, ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯃꯌꯥꯝ, ꯑꯗꯨꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯕꯅꯤꯅ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯊꯦꯡꯅꯔꯁꯤ꯫